mayam punung pu Shanjit Sharma na taram noksari. Movie story Manipur ngasi mu pudun lakchari ba film asigi maming Captain America Brave New World. Masi 2025 ki February ki date 14 the release tawkiba action science fiction superhero category oiba Hollywood movie mani. Captain America movie series ki oina mari suba film ni. Aduga MCU gi aibadi Marvel Cinematic Universe ki oina kunthraga manga suba film ni. Masina pangkiba rating singdi IMDb da any manung da 5.7 gi rating phangi. Google users na 54% gi like pire. Movies ki director Julius Ona, writer na Rob Edwards amadi Malcolm Spellman na Marvel comic to base tawruga mu ithokpani. Aduga producer na Kevin Feige no. Film sinamba sangkib senpham na $1 million chamga marphuni hairi. Aduga masina tankiba box office collection gi senpham na $1 million chamri ge taramanga hen tankre hairi. Maroi ba saktam langli singdi film sigi hero Sam Wilson atop mingamana Captain America hen khangnari ba superhero sigi saktam da Anthony Mackie. Joaquin Torres atop mingamana Falcon haira khangnari ba superhero sigi saktam da Danny Ramirez. Rutbed Serap ki saktam da Saira Haas. Isaiah Bradley ki saktam da Carl Lumbly. Seth Boyelkar atop mingamana Sidewinder hen khangnari ba villain sigi saktam da Giancarlo Esposito. Thaddeus Thunderbolt Ross atopa maming amana Red Hulk aina khangnari ba super villain sigi saktam da maming lerba actor Harrison Ford. Aduga film sigi main villain Samuel Stearns atopa mingamana the leader haira khangnari ba super villain sigi saktam da Tim Black Nelson. Phane mayam ai huzik film sigi wari li ba huzarege aina haiba da soikibalan kiba mati sitho yaw matam ne bam ngak piu haiba wapam thamjari. Hello friends, India ki khwaidagi thajaningai oirba cosplay gi maramda mayam da khanganjari. Bengali superstar Kaushani Mukherjee na su represent tawribani. Mafamsta sign hek tawsin bibaga lupa changa gi bonus ki senpam choidina phangbigani. Masna nungairba game kya ba yawribani. Aduga paisa hapsin ba madi lokthoksa adu kibitik like re. Phone pay, Google Pay amadi bank transfer ki khutangda adu kibitik line tawbi yaribani. Aigi spin ad hariba code si naduna sign tawbiraga di sa da chama gi bonus ki senpam choidina phangbigani. Aduna app asibu lawthabiro aduga hujimak lupa chani ki senpam phangbiu. Karigumba Facebook ta review ma pibiraga su lupa chani ki senpam choidina ki phangbigani. Aduna di apun bi da phangbisi lupa chamri ni. Makoi gi affiliate member oibiraga su Sadi yang kai commission ki senpam tan biari bani. Maramadu ngasi dagi paisa sing tan bhau biare. Ai comment da pin tawduni yori biling sta sanction biduna ming sanction biraga di. Lupa changa gi bonus ki senpam choidina phangbigani. Aduna di pantha tawduna sanction biro. Movies ki ahu sin maktada Thaddeus Thunderbolt Ross haribunu pasu lai. Mahakaujek mayamang di stage ta thoktun wangang na bagi dabak sem sari bani. Masada karigum langtak na ba wakhal nungai tabagi saktam amusu uba phangi. Mayam da bhap tana ba haijaramge. Thaddeus Ross haribunu pasi kanano haibasi mayam da mek sing na khanganjari. 2008 release tawkiba MCU gi ani suba film oiriba The Incredible Hulk aiba film adu di yaukiba Hulk pu phana nabagi damak to koitan tanakiba army gi general oikiba misak aduni ariba film adu dana William Hurt ka unupa amana Thaddeus Ross ki saktam langkibani aduga handak ki film asdana Harrison Ford haribu nupa asna saktam langbani sahi tara taruk haukiduna mahakna hanu salaklaba matamsda haujikti America gi president asi mahakna oire Hulk pu phana nabagi damak tamana tamthirba thong kya sathaduna landa khibani maramaduna magi machanupi Betty Ross na magi mathakta aduki bitik shaukhibani madudagi machanupi na magi manakta layu yadana mapabu thadoktu satkhibani maramaduna ni mana hojek wakhal inung nungai tana leibu uribasi hojek nupi masangslaktuna hairi sir minute amagi matungda dom soidana maki stage da thoktuna wangang lagani maramaduna sem sabiro Thaddeus na ichanupi ga pau phaunaba ngamra haina hanglai nupisna khumi aikhoini amna kana honabani adu maga pau phaunabadi ngamdre sir wafam sita the Thaddeus si amanu aitamam phaure nakalamromdagi mabu stage ta tholnabagi damakta kauthorali tanjasta mana lotna tablet am puthoktuna sasili masigi hidak sikari gi damakta sari bano haibudu makhata charpuari da mayamna soidana ki khangbiragani asigi matungda mahak wakhal inung nungai taba mawong amada leiramlaga stage ta tholale ma tholakpu da mayam sita hona hona khuwa khu loina launari Thaddeus na mayam mangdadi yamna wakhal nungai mawong du udli Oziman hairi America da leiriba praja miyam asna kari pambano haibudu handaki election asida aibu kahan birakpasna mayek sengna phongdolabani Prithvi is the leiriba mipum khudimangna awawa kyama mayok nakrabani kanagumba mana khokapi kaptuna sangsar ski miyoi tangkhai ma manghan banami mafamsta mana hairibasi Thanos haribu nupa adugi maramdani aduga makhatari aduga chawrba celestial amana Indian Ocean gi samudra da inkhala leibani mafamsta mana phongdolibasi Eternal hariba film aduda Tiamat kawba celestial amana Indian Ocean gi samudra manungda inkhala kumatamda Eternals ki superhero kangbuna mabu hato kibagi wafam aduni Masi 2021 da release tawkiba Eternals hariba film adu yengbirba miyoi singnadi soidana maki bhap tabigani Masigi Eternals hariba film si aigi channel da mamang da ina explain tawjakhrabani kanagumani yengbidaba yaurga di description da link hapsaramge madu sangla yengbiu haibu wafam thamjari Thaddeus na makhatari aikoi gi thakta sathirba khudong thiba thawdok kyama lakpa hujik solep leptri
ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝꯁꯤꯗ ꯍꯥꯏꯖꯒꯗꯕ ꯋꯥꯐꯝꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯕ ꯑꯃꯗꯤ ꯄꯨꯟꯗꯨꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯕ ꯃꯇꯝꯗꯇꯅꯤ ꯑꯁꯤꯒꯨꯝꯕ ꯁꯥꯊꯤꯅ ꯈꯨꯗꯣꯡꯊꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯁꯤ ꯑꯁꯨꯝꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯗ ꯃꯌꯥꯝ ꯑꯁꯤꯅ ꯈꯨꯕꯥꯛ ꯍꯧꯅ ꯍꯧꯅ ꯈꯨꯟꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯃ ꯇꯧꯂꯛꯏ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯅꯧꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯊꯦꯗꯤꯌꯁ ꯔꯣꯁꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯃꯤꯑꯣꯏꯕꯒꯤ ꯃꯊꯛꯇ ꯂꯥꯛꯂꯤꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯕꯨ ꯊꯦꯡꯒꯥꯏꯅꯅꯕꯒꯤ ꯋꯥꯐꯝ ꯃꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯤꯡ ꯌꯦꯡꯂꯨꯔꯒꯗꯤ ꯃꯥꯅ ꯍꯟꯗꯛ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤ ꯑꯉꯛꯄꯅꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡ ꯍꯪꯇꯛꯇ ꯃꯥꯅ ꯆꯠꯈꯤꯕ ꯂꯤꯆꯠꯇꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯚꯤꯂꯦꯟ ꯑꯃꯒꯤ ꯃꯇꯧꯅꯤ ꯕ꯭ꯔꯨꯁ ꯕꯦꯅꯔꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯍꯜꯛꯄꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯊꯛꯇ ꯇꯝꯊꯤꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯈꯤꯕꯅꯤ ꯑꯗꯨꯒ ꯑꯦꯚꯦꯟꯖꯔꯁ ꯒ꯭ꯔꯨꯞ ꯁꯦꯝꯒꯠꯄ ꯃꯇꯝꯗꯁꯨ ꯃꯥꯅ ꯑꯊꯤꯡꯕ ꯊꯝꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯂꯤꯆꯠꯇ ꯑꯍꯣꯡꯕ ꯎꯔꯦ ꯍꯥꯟꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯂꯥꯟꯊꯦꯡꯃꯤꯟꯅꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯃꯥꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯂꯤꯗꯔ ꯈꯨꯗꯤꯡꯃꯛꯅ ꯌꯥꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯀꯌꯥꯝ ꯑꯆꯨꯝꯕ ꯄꯣꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯑꯁꯨꯝꯅ ꯇꯤꯚꯤꯗ ꯂꯥꯎꯊꯣꯛꯂꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯁꯦꯝ ꯋꯤꯜꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯌꯦꯡꯂꯤꯕꯅꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯁꯦꯝ ꯋꯤꯜꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯧꯅ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥ ꯑꯣꯏꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯟꯅꯗꯤ ꯁ꯭ꯇꯤꯚ ꯔꯣꯖꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯦꯝ ꯋꯤꯜꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯚꯥꯞ ꯇꯥꯕꯤꯌꯨ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯁꯤꯗ ꯅꯨꯄꯤꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯊꯦꯗꯤꯌꯁ ꯔꯣꯁ ꯑꯁꯤ ꯃꯃꯥꯡ ꯍꯪꯇꯛꯇ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯄ꯭ꯔꯦꯁ ꯀꯣꯟꯐꯔꯦꯟꯁꯇ ꯋꯥ ꯉꯥꯡꯕ ꯃꯇꯝꯗꯁꯨ ꯃꯥ ꯌꯥꯝꯅ ꯁꯥꯎꯒꯠꯇꯨꯅ ꯉꯥꯡꯕꯅꯤ ꯍꯜꯛꯄꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯨ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯇꯧꯔꯝꯗꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯕꯦꯇꯤ ꯔꯣꯁꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯤ ꯆꯠꯂꯝꯂꯣꯏ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯁꯦꯛꯁꯟ ꯀꯌꯥ ꯑꯃꯅꯗꯤ ꯃꯃꯥꯡꯗ ꯊꯦꯗꯤꯌꯁ ꯔꯣꯁꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯑꯦꯕꯣꯃꯤꯅꯦꯁꯟ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯁꯦꯝꯈ꯭ꯔꯤꯕ ꯁꯥꯏꯟꯇꯤꯁꯠ ꯑꯣꯏꯕ ꯃꯤꯁꯛ ꯁꯥꯃꯨꯑꯦꯜ ꯁ꯭ꯇꯔꯟꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯃꯥꯅ ꯐꯥꯖꯤꯟꯗꯨꯅ ꯖꯦꯜꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯥꯃꯨꯑꯦꯜ ꯁ꯭ꯇꯔꯟꯁ ꯍꯥꯏꯔꯤꯕ ꯁꯥꯏꯟꯇꯤꯁꯠ ꯑꯁꯤ ꯐꯥꯖꯤꯜꯂꯝꯗꯕ ꯇꯥꯔꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯈꯥ ꯇꯥꯅ ꯈꯨꯗꯣꯡꯊꯤꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯆꯠꯊꯔꯛꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯅꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯤꯚꯤꯗ ꯂꯥꯎꯊꯣꯛꯂꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯖꯦꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯇꯤꯚꯤ ꯑꯃꯗ ꯀꯥꯞꯊꯣꯛꯇꯨꯅꯁꯨ ꯎꯠꯂꯤꯕꯅꯤ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯥꯎꯔꯕ ꯂꯦꯕꯣꯔꯦꯇꯔꯤ ꯑꯃꯁꯨ ꯂꯩꯕ ꯎꯔꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯁꯤꯒꯤ ꯖꯦꯜ ꯑꯁꯤ ꯁꯥꯃꯨꯑꯦꯜ ꯁ꯭ꯇꯔꯟꯁ ꯍꯥꯏꯔꯤꯕ ꯁꯥꯏꯟꯇꯤꯁꯠ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯎꯠꯄꯒ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯁꯤꯒꯤ ꯇꯥꯏꯇꯜ ꯑꯣꯏꯔꯤꯕ ꯕ꯭ꯔꯦꯞ ꯅ꯭ꯌꯨ ꯋꯥꯔꯜꯗ ꯍꯥꯏꯔꯤꯕ ꯃꯃꯤꯡ ꯑꯁꯤ ꯊꯥꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯊꯥ 5ꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯏ ꯑꯗꯨꯒ ꯃꯐꯝꯅ ꯃꯦꯛꯁꯤꯀꯣꯒꯤ ꯑꯣꯛꯁꯥꯀꯥ ꯍꯥꯏꯔꯤꯕ ꯑꯗꯨꯗꯅꯤ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯋꯥꯀꯤꯟ ꯇꯣꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯃꯥꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯃꯒ ꯎꯠꯂꯛꯏ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯀꯔꯤ ꯑꯞꯗꯦꯠ ꯂꯩꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗ ꯋꯥꯀꯤꯟ ꯇꯣꯔꯤꯁꯅ ꯁꯥꯔꯄꯦꯟ ꯒ꯭ꯔꯨꯞ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯇꯦꯔꯣꯔꯤꯁꯠ ꯀꯥꯡꯕꯨ ꯑꯁꯤꯅ ꯄꯦꯀꯦꯖ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯁꯤꯕꯨ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯕꯥꯌꯔ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯂꯒꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯁꯦꯅꯤꯌꯔ ꯅꯨꯄꯥꯁꯤꯗ ꯍꯪꯂꯤ ꯃꯁꯤꯒꯤ ꯄꯦꯀꯦꯖ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯁꯤꯅ ꯄꯦꯀꯦꯖ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯈꯪꯗꯦ ꯃꯁꯤꯗꯤ ꯋꯥꯏꯠ ꯍꯥꯎꯁ ꯈꯛꯇꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨꯒ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯏꯒꯜ ꯋꯥꯟꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯐꯝꯁꯤꯗ ꯃꯥꯅ ꯏꯒꯜ ꯋꯥꯟ ꯍꯥꯏꯅ ꯍꯪꯂꯤꯕꯁꯤ ꯁꯦꯝ ꯋꯤꯜꯁꯟ ꯍꯥꯏꯕꯗꯤ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥꯕꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯁꯦꯝ ꯋꯤꯜꯁꯟ ꯑꯁꯤ ꯃꯥꯒꯤ ꯁꯨꯄꯔ ꯍꯤꯔꯣ ꯁꯨꯠ ꯂꯤꯠꯇꯨꯅ ꯑꯀꯥꯁ ꯃꯊꯛꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯌꯨꯡꯅ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯊꯔꯛꯂꯤ ꯑꯗꯨꯒ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯄꯥꯏꯊꯔꯛꯇꯨꯅ ꯂꯦꯞꯂꯔꯦ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥꯒꯤ ꯚꯥꯏꯕ꯭ꯔꯦꯅꯤꯌꯝꯒꯤ ꯁꯤꯜ ꯑꯁꯤ ꯂꯪꯗꯨꯅ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯦ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯁꯤꯜ ꯑꯁꯤꯅ ꯉꯥꯛꯊꯣꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯪꯒꯜꯗ ꯌꯥꯎꯔꯤꯕ ꯋꯤꯡ ꯍꯥꯏꯕꯗꯤ ꯃꯁꯥ ꯑꯁꯤꯅꯁꯨ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯉꯥꯛꯊꯣꯛꯏ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯥꯒꯤ ꯅꯪꯒꯜꯗ ꯄꯥꯜꯂꯤꯕ ꯃꯁꯥ ꯑꯅꯤ ꯑꯁꯤꯁꯨ ꯚꯥꯏꯕ꯭ꯔꯦꯅꯤꯌꯝꯅ ꯁꯦꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯞꯂꯛꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯆꯪꯗꯦ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯎꯪꯂꯒ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯕꯨ ꯍꯥꯠꯇꯣꯛꯏ ꯍꯧꯖꯤꯛ ꯌꯥꯝꯂꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯦ ꯃꯁꯤꯕꯨ ꯃꯥꯒꯤ ꯃꯁꯥꯅ ꯌꯣꯝꯁꯤꯟꯗꯨꯅ ꯉꯥꯛꯊꯣꯛꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯗꯤ ꯚꯥꯏꯕ꯭ꯔꯦꯅꯤꯌꯝ ꯍꯥꯏꯔꯤꯕ ꯙꯥꯇꯨ ꯃꯈꯜ ꯑꯁꯤꯗꯤ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯐꯣꯔꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯨꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯥꯗꯣꯛꯄꯁꯨ ꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯁꯤꯅ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨꯒꯤ ꯐꯣꯔꯁꯅ ꯐꯨꯖꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯂꯣꯏꯅ ꯁꯨꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯑꯃꯨꯛ ꯑꯀꯟꯕ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯑꯁꯤ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯄ꯭ꯂꯦꯟ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯤ ꯃꯇꯧ ꯀꯔꯝꯅ ꯃꯉꯣꯟꯗ ꯃꯁꯤꯒꯤ ꯁꯛꯇꯤꯁꯤꯡ ꯑꯁꯤ ꯆꯦꯜꯂꯤꯕꯅꯣ ꯃꯤꯁꯇꯔ ꯋꯥꯀꯤꯟꯅ ꯈꯨꯝꯂꯛꯏ ꯋꯥꯀꯥꯟꯗꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯃꯁꯤꯒꯤ ꯋꯤꯡ ꯑꯁꯤ ꯒꯤꯐ ꯑꯣꯏꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏ ꯑꯩꯅ ꯇꯥꯕꯗ ꯃꯥꯒꯤ ꯋꯤꯡ ꯑꯁꯤ ꯁꯦꯝꯂꯛꯂꯤꯕꯁꯤ ꯚꯥꯏꯕ꯭ꯔꯦꯅꯤꯌꯝ ꯍꯥꯏꯔꯤꯕ ꯙꯥꯇꯨ ꯑꯗꯨꯅ ꯁꯥꯕꯅꯤ ꯍꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯣꯐꯤꯁꯥꯔ ꯅꯨꯄꯥ ꯑꯁꯤꯁꯨ ꯉꯛꯄꯗꯨ ꯂꯣꯏꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯁꯦꯝ ꯋꯤꯜꯁꯟꯅ ꯔꯦꯗ ꯋꯤꯡ ꯀꯧꯕ ꯈꯨꯠꯂꯥꯏ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯆꯦꯛ ꯇꯧꯔꯤ ꯑꯁꯨꯝꯅ ꯁ꯭ꯀꯦꯟ ꯇꯧꯕꯗꯒꯤ ꯃꯥꯅ ꯈꯪꯂꯦ ꯃꯅꯨꯡꯁꯤꯗ ꯃꯤꯆꯝ ꯀꯌꯥ ꯑꯃ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯃꯥꯅ ꯋꯥꯀꯤꯟꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯨꯡꯁꯤꯗ ꯃꯤꯆꯝ ꯀꯌꯥ ꯑꯃ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯅꯕꯒꯤꯗꯃꯛꯇ ꯑꯩ ꯆꯪꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅꯗꯤ ꯅꯪꯅ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯄꯦꯀꯦꯖꯇꯨ ꯂꯧꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯤꯆꯝ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯅꯠꯇꯦ ꯅꯪ ꯆꯪꯈꯤꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯂꯛꯂꯦ ꯑꯗꯨꯕꯨ ꯁꯦꯝ ꯋꯤꯜꯁꯟꯅꯗꯤ ꯄꯦꯀꯦꯖ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯇꯤꯝꯁꯤꯡ ꯊꯥꯔꯛꯎ ꯑꯩꯗꯤ ꯃꯤꯆꯝꯁꯤꯡ ꯀꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯔꯦꯗ ꯋꯤꯡꯅ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯊꯥꯛꯂꯤꯕ ꯗꯦꯇꯥ ꯑꯁꯤꯕꯨ ꯋꯥꯀꯤꯟꯅꯁꯨ ꯆꯦꯛ ꯇꯧꯗꯨꯅ ꯌꯦꯡꯂꯤ ꯁꯥꯏꯠ ꯋꯥꯏꯟꯗꯔ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯇꯦꯔꯣꯔꯤꯁꯠ ꯅꯨꯄꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯁꯥꯏꯠ ꯋꯥꯏꯟꯗꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯠꯂꯛꯂꯦ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯃꯤꯆꯝ ꯀꯌꯥ ꯑꯃ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯄꯥꯁꯇꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯀꯤꯕꯗꯒꯤ ꯊꯛ ꯊꯛ ꯅꯤꯛꯂꯦ ꯁꯥꯏꯠ ꯋꯥꯏꯟꯗꯔꯅ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯥꯁꯇꯔ ꯅꯨꯄꯥ ꯑꯁꯤꯕꯨ ꯁꯣꯛꯍꯜꯂꯦ ꯃꯤꯆꯝꯁꯤꯡ ꯑꯁꯤꯕꯨ ꯄꯨꯟꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯑꯣꯔꯗꯔ ꯄꯤꯔꯤ
ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯃꯈꯣꯏꯅ ꯊꯝꯖꯤꯜꯂꯤꯕ ꯄꯦꯀꯦꯖ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯑꯦꯗꯃꯦꯟꯇꯤꯌꯝ ꯍꯥꯏꯔꯤꯕ ꯇꯥꯡꯂꯕ ꯙꯥꯇꯨ ꯃꯈꯜ ꯑꯗꯨꯅꯤ ꯃꯁꯤꯕꯨ ꯖꯄꯥꯟꯗꯒꯤ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯂꯒ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯌꯣꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯂꯩꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯕꯥꯌꯔ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯈꯪꯅꯩ ꯍꯧꯖꯤꯛ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯗꯨꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯔꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯔꯦꯗ ꯋꯤꯡ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯅ ꯊꯣꯡꯁꯤ ꯄꯣꯈꯥꯏꯍꯜꯂꯦ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥꯒꯤ ꯁꯤꯜ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯪꯁꯤꯜꯂꯛꯇꯨꯅ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯕꯨ ꯐꯨꯖꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯑꯗꯨꯒ ꯁꯦꯃꯨꯏꯜꯁꯟꯁꯨ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯃꯥꯅ ꯐꯨꯊꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯇꯦꯔꯣꯔꯤꯁꯀꯤ ꯃꯤꯑꯣꯏ ꯑꯅꯤꯅ ꯑꯦꯗꯃꯦꯟꯇꯤꯌꯝ ꯍꯥꯏꯔꯤꯕ ꯙꯥꯇꯨ ꯃꯈꯜ ꯑꯁꯤ ꯄꯨꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯨꯅ ꯆꯠꯂꯤꯕꯅꯤ ꯃꯁꯤ ꯋꯥꯀꯤꯟ ꯇꯣꯔꯤꯁꯅ ꯋꯤꯜꯁꯟꯗ ꯄꯥꯎ ꯄꯤꯗꯨꯅ ꯈꯪꯍꯜꯂꯛꯂꯦ ꯇꯧꯕꯇꯕꯨ ꯇꯟꯖꯥꯁꯤꯗ ꯋꯤꯜꯁꯟꯗꯤ ꯌꯥꯝꯅ ꯀꯟꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯒ ꯐꯥꯏꯠ ꯇꯧꯅꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯦꯀꯦꯖ ꯄꯨꯗꯨꯅ ꯆꯠꯂꯤꯕꯁꯤꯕꯨ ꯇꯥꯟꯅꯕꯒꯤ ꯃꯇꯝ ꯃꯉꯣꯟꯗ ꯂꯩꯇꯦ ꯌꯥꯝꯂꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯃꯥꯅ ꯃꯊꯪ ꯐꯨꯔꯕ ꯃꯇꯨꯡꯗ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯤꯆꯝꯁꯤꯡꯕꯨ ꯐꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯦ ꯑꯗꯨꯕꯨ ꯁꯦꯃꯨꯏꯜꯁꯟꯅ ꯃꯥꯒꯤ ꯔꯦꯗ ꯋꯤꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯄꯤꯛꯄ ꯗꯤꯚꯥꯏꯁ ꯃꯈꯜ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯀꯥꯞꯁꯤꯟꯗꯨꯅ ꯋꯥꯟꯊꯍꯜꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯐꯥꯖꯤꯜꯂꯝꯂꯤꯕ ꯃꯤꯆꯝꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯋꯥꯀꯤꯟꯅ ꯍꯥꯏꯔꯛꯏ ꯁꯥꯏꯠ ꯋꯥꯏꯟꯗꯔꯅ ꯅꯥꯀꯜ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯄꯦꯀꯦꯖ ꯄꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯅꯥꯀꯜ ꯑꯃꯗ ꯆꯠꯂꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯅꯪꯅ ꯂꯥꯟꯊꯦꯡꯅꯕꯗꯤ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯆꯠꯀꯦ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯋꯥꯀꯤꯟ ꯇꯣꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯧꯅ ꯐꯦꯜꯀꯟ ꯍꯥꯏꯔꯤꯕ ꯁꯨꯄꯔ ꯍꯤꯔꯣ ꯑꯗꯨ ꯑꯣꯏꯕꯗ ꯉꯥꯏꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯇ꯭ꯔꯦꯅꯤꯡ ꯃꯃꯨꯠ ꯇꯥꯅ ꯐꯪꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯃꯨꯏꯜꯁꯟꯅ ꯃꯥꯕꯨ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯤꯡꯗ ꯌꯥꯎꯍꯟꯅꯤꯡꯗꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯥꯅꯗꯤ ꯃꯥ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯦꯃꯨꯏꯜꯁꯟꯅ ꯑꯣ ꯐꯔꯦ ꯅꯪ ꯍꯟꯗꯛꯀꯤ ꯁꯤꯃꯇꯪꯗꯤ ꯆꯠꯂꯨ ꯇꯧꯕꯇꯕꯨ ꯌꯥꯔꯤꯃꯈꯩꯗꯤ ꯑꯁꯣꯛꯄꯟꯗꯤ ꯌꯥꯎꯍꯟꯒꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯋꯥꯀꯤꯟ ꯇꯣꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯦꯃꯨꯏꯜꯁꯟꯅ ꯁꯥꯏꯠ ꯋꯥꯏꯟꯗꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯃꯥꯒꯤ ꯚꯥꯏꯕ꯭ꯔꯦꯅꯤꯌꯝ ꯁꯤꯜ ꯑꯁꯤ ꯂꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯥꯏꯠ ꯋꯥꯏꯟꯗꯔꯅ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯅ ꯌꯦꯡꯕ ꯐꯥꯎꯕ ꯇꯧꯗꯨꯅ ꯂꯩꯊꯣꯛꯈꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁꯥꯏꯠ ꯋꯥꯏꯟꯗꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯐꯖꯅ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯁꯦꯃꯨꯏꯜꯁꯟꯅ ꯍꯪꯂꯤ ꯅꯈꯣꯏꯅ ꯄꯦꯀꯦꯖ ꯌꯣꯟꯅꯕ ꯍꯣꯠꯅꯔꯤꯕ ꯕꯥꯌꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯥꯛꯇ꯭ꯔꯦ ꯃꯍꯥꯛ ꯑꯗꯨꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯅ ꯅꯝꯊꯥꯛ ꯇꯧꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯦ ꯁꯥꯏꯠ ꯋꯥꯏꯟꯗꯔꯅ ꯈꯨꯝꯃꯤ ꯅꯪꯕꯨ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕ ꯕꯥꯌꯔ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯅꯪ ꯅꯁꯥꯅ ꯊꯤꯗꯣꯛꯆꯧ ꯇꯧꯕꯇꯕꯨ ꯅꯪ ꯅꯁꯥ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯆꯦꯛꯁꯤꯟꯖꯧ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯁꯦꯃꯨꯏꯜꯁꯟꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯀꯣꯄꯔ ꯍꯦꯗ ꯍꯥꯏꯅ ꯈꯪꯅꯕ ꯇꯝꯊꯤꯔꯕ ꯚꯤꯂꯦꯟ ꯅꯨꯄꯥ ꯑꯃꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯁꯦꯃꯨꯏꯜꯁꯟꯕꯨ ꯀꯣꯄꯔ ꯍꯦꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈ꯭ꯔꯦ ꯃꯥ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯈꯜꯂꯨꯕꯗꯤ ꯍꯥꯟꯅꯒꯤ ꯋꯥꯡ ꯆꯥꯎꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯁ꯭ꯇꯤꯞ ꯔꯣꯖꯔ ꯍꯥꯏꯔꯤꯕ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥ ꯑꯗꯨꯒ ꯐꯨꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯇꯧꯕꯇꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯒ ꯑꯣꯏꯅ ꯇꯥꯔꯨꯔꯦ ꯅꯪꯕꯨꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯑꯩꯅ ꯅꯣꯏꯈꯥꯏꯔꯒ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯁꯦꯃꯨꯏꯜꯁꯟꯅ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯅꯇꯤꯛ ꯂꯩꯔꯒꯗꯤ ꯑꯩꯒ ꯐꯥꯏꯠ ꯇꯧꯅꯔꯒ ꯌꯦꯡꯉꯨ ꯃꯁꯤ ꯌꯥꯔꯝꯂꯒ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯈ꯭ꯔꯦ ꯀꯣꯄꯔ ꯍꯦꯗꯀꯤ ꯃꯃꯥꯏꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯃꯥꯅ ꯊꯤꯜꯂꯤ ꯇꯧꯕꯇꯕꯨ ꯃꯥꯗꯤ ꯅꯣꯛꯄ ꯑꯣꯏꯅ ꯅꯣꯛꯊꯣꯛꯂꯦ ꯑꯗꯨꯒ ꯁꯦꯃꯨꯏꯜꯁꯟꯕꯨ ꯊꯥꯡꯒꯠꯇꯨꯅ ꯃꯥꯅ ꯂꯩꯃꯥꯏꯗ ꯐꯨꯊꯕ ꯃꯇꯝꯗꯗꯤ ꯃꯥ ꯍꯧꯖꯤꯛ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯎꯔꯦꯗꯅ ꯅꯪꯕꯨꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯑꯩꯅ ꯊꯨꯗꯦꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗ꯭ꯔꯥ ꯑꯗꯨꯕꯨ ꯁꯦꯃꯨꯏꯜꯁꯟꯁꯤ ꯍꯟꯕ ꯂꯩꯇꯅ ꯑꯃꯨꯛꯀꯁꯨ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯪꯅ ꯑꯩꯕꯨ ꯊꯨꯗꯦꯛꯄꯗꯤ ꯉꯝꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯊꯧꯅꯥꯕꯨꯗꯤ ꯅꯪꯅ ꯊꯨꯗꯦꯛꯄ ꯉꯝꯂꯣꯏ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯦ ꯍꯧꯖꯤꯛꯇꯤ ꯁꯦꯃꯨꯏꯜꯁꯟꯅ ꯃꯥꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯦ ꯇꯟꯖꯥꯁꯤꯗ ꯑꯥꯔꯃꯤ ꯀꯌꯥ ꯑꯃꯁꯨ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯥꯔꯃꯤ ꯂꯤꯗꯔꯁꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯅꯪꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯂꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯃꯠꯇ ꯈꯥꯛꯂꯝꯗ꯭ꯔꯦ ꯁꯦꯃꯨꯏꯜꯁꯟꯅ ꯅꯨꯄꯥꯁꯦ ꯑꯩꯅ ꯐꯨꯕꯗꯒꯤ ꯃꯈꯨꯠ ꯇꯦꯛꯂꯕꯅꯤ ꯑꯗꯨꯅ ꯈꯔ ꯅꯨꯡꯁꯤꯅ ꯇꯞꯅꯤꯡꯅ ꯃꯥꯕꯨ ꯄꯨꯕꯤꯌꯨ ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯗꯚꯦꯟꯇꯤꯌꯝꯒꯤ ꯄꯦꯀꯦꯖ ꯄꯨꯗꯨꯅ ꯆꯠꯂꯤꯕꯁꯤꯡ ꯑꯁꯤꯗ ꯋꯥꯀꯤꯟꯅ ꯑꯦꯇꯦꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯣꯡꯂꯤ ꯑꯗꯨꯒ ꯁꯦꯃꯨꯏꯜꯁꯟꯗ ꯃꯥꯅ ꯄꯥꯎ ꯄꯤꯗꯨꯅ ꯄꯦꯀꯦꯖꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯀꯟꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯐꯝꯁꯤꯗ ꯃꯥꯅ ꯍꯔꯥꯎꯗꯨꯅ ꯆꯣꯡꯂꯤꯕꯁꯤ ꯅꯧꯅ ꯁꯨꯄꯔ ꯍꯤꯔꯣ ꯑꯣꯏꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯍꯤꯔꯣꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯕꯁꯤꯗ ꯃꯥꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯊꯦꯗꯤꯌꯁ ꯔꯣꯁ ꯑꯁꯤ ꯎꯠꯂꯛꯏ ꯁꯤꯈ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯣꯡꯐꯝꯗ ꯂꯩ ꯀꯠꯂꯤ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕꯤ ꯂꯦꯂꯥ ꯇꯦꯂꯔ ꯀꯧꯕꯤ ꯅꯨꯄꯤꯁꯤꯁꯨ ꯃꯅꯥꯛꯇ ꯂꯩꯔꯤ ꯊꯦꯗꯤꯌꯁ ꯔꯣꯁꯅ ꯍꯥꯏꯔꯤ ꯑꯩꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯉꯁꯤ ꯐꯥꯎꯕ ꯏꯆꯥꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯏꯕꯅꯤ ꯂꯦꯂꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯅ ꯐꯣꯟ ꯐꯥꯎꯕ ꯇꯧꯔꯛꯇꯕ꯭ꯔꯥ ꯊꯦꯗꯤꯌꯁꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯔꯛꯇꯦ ꯑꯩ ꯑꯁꯦ ꯍꯥꯟꯅꯒꯤ ꯂꯤꯆꯠ ꯑꯗꯨ ꯑꯣꯏꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯊꯥꯖꯔꯝꯂꯣꯏ ꯇꯁꯦꯡꯅꯃꯛ ꯑꯩ ꯑꯁꯦ ꯍꯥꯟꯅꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯍꯣꯡꯗꯣꯛꯂꯕꯅꯤ ꯑꯩꯅ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯐꯝ ꯄꯥꯏꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 100ꯅꯤ ꯍꯦꯟꯈ꯭ꯔꯦ ꯃꯁꯤꯗ ꯑꯩꯅ ꯀꯔꯤ ꯑꯑꯣꯟꯕ ꯄꯨꯔꯛꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯋꯥꯍꯪ ꯍꯪꯅꯔꯛꯀꯅꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯒꯤ ꯊꯃꯣꯏꯗꯁꯨ ꯁꯣꯏꯗꯅ ꯍꯪꯂꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯟꯗꯛ ꯅꯧꯅ ꯄꯥꯏꯈꯠꯂꯤꯕ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯂꯤꯗꯔꯁꯤꯡ ꯄꯨꯟꯁꯤꯟꯕꯒꯤ ꯇ꯭ꯔꯤꯇꯤ ꯑꯁꯦ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯇꯨꯅ ꯎꯠꯇꯕ ꯌꯥꯗꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝꯅ ꯃꯦꯛꯁꯤꯀꯣꯒꯤ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯗꯒꯤ ꯄꯦꯀꯦꯖ ꯑꯗꯨ ꯃꯨꯟꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯄꯨꯔꯛꯄ ꯉꯝꯂꯦ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯎꯠꯂꯛꯂꯤꯕꯁꯤ ꯑꯦꯗꯚꯦꯟꯇꯤꯌꯝ ꯍꯥꯏꯔꯤꯕ ꯙꯥꯇꯨ ꯃꯈꯜꯁꯤ ꯌꯥꯎꯔꯕ ꯄꯦꯀꯦꯖ ꯑꯃꯗꯤ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯁꯤꯡꯕꯨ ꯐꯥꯗꯨꯅ ꯄꯨꯁꯤꯜꯂꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯂꯤ US ꯑꯥꯔꯃꯤꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯗꯦꯅꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯁꯦꯃꯨꯏꯜꯁꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯋꯤꯜꯁꯟ ꯍꯥꯏꯔꯤ ꯄꯦꯀꯦꯖ ꯑꯁꯤꯕꯨ ꯂꯩꯕ ꯌꯣꯟꯕ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯈꯜꯂꯤꯕ ꯃꯐꯝꯁꯤ ꯌꯦꯡꯕꯗꯁꯨ ꯁꯦꯞ ꯑꯣꯏꯗꯦ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯨꯒ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯕꯥꯌꯔ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯤ ꯄꯦꯀꯦꯖ ꯑꯁꯤꯕꯨ ꯂꯩꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯅꯤ ꯗꯦꯅꯤꯁꯅ ꯈꯨꯝꯃꯤ ꯁꯥꯔꯐꯦꯟ ꯇꯦꯔꯣꯔꯤꯁꯀꯤ ꯒ꯭ꯔꯨꯞꯁꯤꯡꯁꯤꯗ ꯑꯩꯅ ꯃꯆꯤꯟ ꯍꯪꯕ ꯃꯇꯝꯗꯁꯨ ꯕꯥꯌꯔ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯁꯨ ꯈꯪꯗꯦ ꯄꯦꯀꯦꯖ ꯑꯁꯤꯅ ꯖꯄꯥꯟ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯨꯔꯥꯜꯂꯕꯗꯤ ꯀ꯭ꯔꯣꯔ 100 ꯒꯤ ꯁꯦꯟꯐꯝ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯗꯨꯒ ꯂꯩꯕ ꯌꯣꯟꯕꯒꯤ ꯗꯤꯜ ꯇꯧꯅꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯁꯨ ꯃꯁꯤꯗꯅꯤ ꯍꯥꯏ
ꯁꯦꯝ ꯋꯤꯜꯁꯟꯅ ꯁꯥꯏꯠꯋꯥꯏꯟꯗꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯐꯪꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯈꯪꯍꯜꯂꯛꯀꯗꯕꯅꯤ ꯁꯣꯏꯗꯅ ꯄꯥꯎ ꯄꯤꯔꯛꯀꯦ ꯍꯥꯏꯔꯝꯂꯒ ꯗꯦꯅꯤꯁ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯋꯥꯀꯤꯟ ꯇꯣꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯦ ꯃꯥꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯄꯦꯀꯦꯖ ꯀꯟꯕ ꯉꯝꯍꯧꯕ ꯑꯁꯤꯒꯤꯗꯃꯛꯇ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯖꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯅ ꯁꯤꯖꯤꯟꯅꯔꯝꯕ ꯐꯦꯜꯀꯟꯒꯤ ꯀꯣꯁꯇ꯭ꯌꯨꯝ ꯑꯁꯤ ꯑꯩꯅ ꯁꯦꯠꯄꯗꯅꯕꯨ ꯍꯦꯟꯅ ꯄꯛꯆꯩ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯁꯨꯄꯔ ꯍꯤꯔꯣ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯦꯟꯠꯃꯦꯟ ꯍꯥꯏꯔꯤꯕ ꯁꯨꯄꯔ ꯍꯤꯔꯣ ꯑꯗꯨꯒ ꯑꯩꯒ ꯑꯃꯨꯛꯇꯪ ꯎꯅꯍꯜꯂꯨ ꯑꯗꯨꯒ ꯅꯪꯒꯤ ꯑꯦꯔꯤꯌꯦꯜ ꯀꯤꯛ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯀꯥꯎꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯣ ꯃꯔꯝꯗꯤ ꯑꯩꯁꯨ ꯁꯨꯄꯔ ꯍꯤꯔꯣ ꯑꯃ ꯑꯣꯏꯔꯒ ꯑꯦꯚꯦꯟꯖꯔ ꯇꯤꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯎꯔꯒꯗꯕꯅꯤ ꯇꯧꯕꯇꯕꯨ ꯁꯦꯝ ꯋꯤꯜꯁꯟꯅꯗꯤ ꯅꯪꯒ ꯑꯦꯟꯠꯃꯦꯟꯒ ꯈꯪꯅꯍꯟꯕ ꯌꯥꯍꯩꯔꯣꯏ ꯑꯗꯨꯒ ꯑꯦꯔꯤꯌꯦꯜ ꯀꯤꯛ ꯑꯗꯨꯁꯨ ꯅꯪꯉꯣꯟꯗ ꯇꯥꯛꯄꯤꯕ ꯌꯥꯍꯩꯔꯣꯏ ꯃꯔꯝꯗꯤ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯉꯁꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯑꯦꯔꯤꯌꯦꯜ ꯀꯤꯛ ꯍꯥꯏꯕꯁꯤ ꯑꯍꯥꯡꯕ ꯁꯨꯟꯗ꯭ꯔꯪꯗ ꯍꯛꯆꯥꯡ ꯂꯩꯔꯒ ꯈꯣꯡꯅ ꯀꯥꯎꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨꯅꯤ ꯃꯁꯤꯕꯨꯅꯤ ꯋꯥꯀꯤꯟ ꯇꯣꯔꯤꯁꯅ ꯇꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯉꯥꯡꯂꯤꯕꯁꯤ ꯁꯦꯝ ꯋꯤꯜꯁꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯇꯧꯕꯇꯕꯨ ꯅꯪꯕꯨ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯐꯖꯅ ꯇꯥꯛꯄꯤꯕ ꯉꯝꯒꯗꯕ ꯃꯤꯁꯛ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯃꯍꯥꯛ ꯑꯗꯣ ꯏꯂꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯕ ꯌꯥꯕ ꯃꯤꯁꯛ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯕꯒꯤ ꯊꯕꯛ ꯑꯗꯣ ꯌꯥꯔꯤꯃꯈꯩ ꯂꯦꯞꯀꯗꯕꯅꯤ ꯃꯁꯤꯗ ꯋꯥꯀꯤꯟꯅ ꯅꯣꯛꯇꯨꯅ ꯅꯪꯅ ꯁꯥꯊꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯑꯩꯒꯤ ꯑꯆꯦꯠꯄ ꯃꯔꯨꯞ ꯑꯣꯟꯊꯣꯛꯄ ꯉꯝꯒꯅꯤ ꯑꯁꯣꯝꯅ ꯃꯥꯅ ꯅꯣꯛꯇꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯕꯥꯜꯇꯤꯃꯣꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯥꯏꯖꯤꯌꯥ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯎꯅꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯑꯥꯏꯖꯤꯌꯥ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯨꯄꯔ ꯁꯣꯜꯖꯔ ꯁꯤꯔꯝ ꯀꯥꯞꯁꯤꯟꯈꯤꯕꯗꯒꯤ ꯇꯣꯉꯥꯟꯕ ꯁꯨꯄꯔ ꯍ꯭ꯌꯨꯃꯦꯟ ꯄꯋꯥꯔ ꯆꯦꯟꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯒꯤ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥ ꯑꯣꯏꯈꯤꯕ ꯁ꯭ꯇꯤꯞ ꯔꯣꯖꯔꯗ ꯍꯤꯗꯥꯛ ꯀꯥꯞꯁꯤꯟꯈꯤꯕ ꯑꯗꯨꯒꯨꯝ ꯃꯉꯣꯟꯗꯁꯨ ꯁꯨꯄꯔ ꯁꯣꯜꯖꯔ ꯁꯤꯔꯝ ꯀꯥꯞꯁꯤꯟꯗꯨꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯒꯁꯤ US ꯒꯣꯚꯔꯟꯃꯦꯟꯠꯅ ꯖꯦꯜꯗ ꯆꯍꯤ 60 ꯔꯣꯝ ꯊꯝꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯤꯁꯛꯅꯤ ꯃꯔꯨꯑꯣꯏꯅ ꯊꯦꯗꯤꯌꯁ ꯔꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯅꯤ ꯃꯉꯣꯟꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯀꯌా ꯑꯃ ꯆꯠꯊꯈ꯭ꯔꯤꯕꯁꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯥꯏꯖꯤꯌꯥ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯊꯦꯗꯤꯌꯁ ꯔꯣꯁꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯦꯝ ꯋꯤꯜꯁꯟꯒ ꯃꯥꯒꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯋꯥꯀꯤꯟꯕꯨ ꯎꯕꯗ ꯃꯥꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯌꯥꯎꯔꯛꯂꯤꯕꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯔꯛꯄꯁꯤꯗ ꯋꯥꯀꯤꯟꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯕꯨ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯁꯦ ꯐꯦꯜꯀꯟ ꯍꯥꯏꯔꯤꯕ ꯁꯨꯄꯔ ꯍꯤꯔꯣ ꯑꯗꯨꯅꯤ ꯁꯦꯝ ꯋꯤꯜꯁꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯃꯥꯒꯁꯦ ꯋꯥꯀꯤꯟ ꯇꯣꯔꯤꯁ ꯍꯥꯏꯔꯤꯕꯗꯨꯅꯤ ꯑꯩꯒ ꯆꯍꯤ 3 ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯂꯕꯅꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯑꯣꯏꯔꯣꯏꯗꯕꯗ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯕꯁꯤꯃꯗꯤ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯄꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯇꯜꯂꯕꯁꯨ ꯇꯟꯅ ꯉꯁꯤ ꯐꯥꯎꯕ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯋꯥꯀꯤꯟꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯑꯩꯅ ꯇꯝꯒꯗꯧꯔꯤꯕꯁꯤꯕꯨ ꯌꯣꯒ ꯁꯥꯟꯅꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯈ꯭ꯋꯥꯡꯒꯨꯝꯕ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯁꯥꯟꯅꯒꯗꯧꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯑꯥꯏꯖꯤꯌꯥꯗ ꯌꯦꯡꯗꯨꯅ ꯐꯣꯡꯗꯣꯛꯏ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯥꯏꯖꯤꯌꯥ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯍꯜ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯍꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛꯁꯤꯡ ꯍꯥꯏꯕꯗꯤ ꯆꯣꯡꯐꯟꯕꯒꯤ ꯊꯕꯛꯁꯤꯡꯗꯤ ꯇꯥꯛꯄꯤꯔꯔꯣꯏ ꯈꯟꯗꯨꯅ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯥꯏꯖꯤꯌꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯆꯪꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯟꯁ ꯕꯦꯒ ꯑꯃ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯊꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯃꯁꯤ ꯎꯕꯗ ꯋꯥꯀꯤꯟ ꯇꯣꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯋꯤꯜꯁꯟ ꯍꯥꯏꯔꯛꯏ ꯃꯥꯒꯁꯤꯅꯤ ꯑꯥꯏꯖꯤꯌꯥ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕꯗꯣ ꯃꯁꯤꯗꯒꯤ ꯋꯥꯀꯤꯟꯅ ꯉꯛꯄ ꯂꯣꯏꯅ ꯍꯥꯏꯔꯛꯏ ꯑꯣ ꯃꯥ ꯑꯣꯏꯔꯦ ꯑꯥꯏꯖꯤꯌꯥ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕꯁꯦ ꯁ꯭ꯇꯤꯞ ꯔꯣꯖꯔꯒꯤ ꯍꯦꯛ ꯃꯊꯪꯗ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥ ꯑꯣꯏꯈꯤꯕꯗꯣ ꯃꯥꯁꯨ ꯁꯨꯄꯔ ꯁꯣꯜꯖꯔ ꯁꯤꯔꯝ ꯀꯥꯞꯁꯤꯟꯈꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯥꯏ ꯑꯩꯅ ꯈꯪꯗꯕꯗꯒꯤ ꯉꯥꯡꯈ꯭ꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯣ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣꯝꯒꯤ ꯑꯣꯏꯅ 1950ꯗ ꯆꯠꯈꯤꯕ ꯀꯣꯔꯤꯌꯥꯒꯤ ꯃꯤꯁꯟ ꯑꯃꯗꯤ ꯃꯗꯨꯗ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯊꯕꯛꯁꯤꯡ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯩꯅ ꯇꯥꯏ ꯇꯧꯕꯇꯕꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯣꯝ ꯃꯥꯡꯈ꯭ꯔꯦ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯪꯅꯈꯤꯗ꯭ꯔꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯊꯣꯛꯂꯤꯕꯁꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯨꯝꯕ ꯃꯤꯁꯤꯡ ꯑꯁꯤ ꯗꯔꯀꯥꯔ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯣꯝꯅ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯂꯣꯠꯇꯨꯅ ꯂꯩꯕꯤꯈ꯭ꯔꯤꯕꯅꯣ ꯑꯥꯏꯖꯤꯌꯥꯅ ꯈꯨꯝꯂꯛꯏ ꯃꯗꯨ ꯑꯩꯅ ꯂꯣꯠꯅꯤꯡꯗꯨꯅ ꯂꯣꯠꯄ ꯅꯠꯇꯦ US ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯩꯕꯨ ꯆꯍꯤ 60 ꯔꯣꯝ ꯑꯁꯤ ꯖꯦꯜꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯊꯛꯇ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯀꯌꯥ ꯑꯃ ꯆꯠꯊꯈꯤꯕꯅꯤ ꯑꯁꯨꯝꯅ ꯑꯥꯏꯖꯤꯌꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯋꯥꯀꯤꯟ ꯇꯣꯔꯤꯁꯀꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯦ ꯍꯧꯖꯤꯛ ꯁꯦꯝꯅ ꯐꯨꯅꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯛꯑꯦ ꯑꯥꯏꯖꯤꯌꯥꯅ ꯍꯥꯏꯔꯤ ꯚꯥꯏꯕ꯭ꯔꯦꯅꯤꯌꯝꯅ ꯁꯥꯕ ꯋꯤꯡ ꯑꯃꯗꯤ ꯁꯤꯜ ꯌꯥꯎꯗꯅ ꯑꯩꯒꯤ ꯇꯨꯡꯗ ꯍꯥꯞꯂꯤꯕ ꯐ꯭ꯂꯦꯛ ꯑꯍꯨꯝꯁꯤ ꯃꯨꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯃꯁꯤꯗꯒꯤ ꯁꯦꯝ ꯋꯤꯜꯁꯟꯅ ꯃꯥꯒꯤ ꯇꯨꯡꯗ ꯌꯥꯎꯔꯤꯕ ꯐ꯭ꯂꯦꯛ ꯑꯍꯨꯝꯁꯤ ꯃꯨꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯦ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯥꯏꯠ ꯇꯧꯅꯔꯤ ꯎꯆꯤꯟꯅꯥꯆꯤꯟꯅ ꯁꯦꯝ ꯋꯤꯜꯁꯟꯅ ꯐ꯭ꯂꯦꯛ ꯑꯃꯗꯤ ꯃꯨꯟꯕ ꯉꯝꯂꯦ ꯃꯁꯤ ꯎꯕꯗ ꯋꯥꯀꯤꯟꯅꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯂꯤ ꯑꯃꯨꯛꯀꯁꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯣꯡꯁꯤꯟꯗꯨꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯍꯟꯗꯛꯀꯁꯨ ꯋꯤꯜꯁꯟꯅ ꯐ꯭ꯂꯦꯛ ꯑꯃ ꯃꯨꯟꯕ ꯉꯝꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯑꯍꯨꯝꯁꯨꯕ ꯐ꯭ꯂꯦꯛ ꯑꯁꯤ ꯃꯨꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯨꯕꯗ ꯑꯥꯏꯖꯤꯌꯥꯅ ꯊꯤꯟꯗꯣꯔꯛꯄꯗ ꯁꯦꯝ ꯋꯤꯜꯁꯟ ꯑꯁꯤ ꯂꯩꯃꯥꯏꯗ ꯌꯩꯗꯨꯅ ꯇꯥꯔꯦ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯂꯩꯕꯁꯤ ꯎꯕꯗ ꯑꯥꯏꯖꯤꯌꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯆꯤꯡꯈꯠꯄꯤꯔꯤ ꯇꯟꯖꯥꯁꯤꯗ ꯁꯦꯝ ꯋꯤꯜꯁꯟꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯦ ꯑꯗꯨꯒꯗꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯦꯗꯤꯌꯁ ꯔꯣꯁꯅ ꯇꯧꯍꯜꯂꯛꯄ ꯑꯣꯏꯔꯝꯂꯦ ꯑꯁꯨꯝꯅ ꯁꯦꯝ ꯋꯤꯜꯁꯟꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯎꯔꯨꯕꯗꯒꯤ ꯑꯥꯏꯖꯤꯌꯥꯁꯤ ꯁꯥꯎꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯝ ꯋꯤꯜꯁꯟꯅ ꯑꯥꯏꯖꯤꯌꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯍꯪꯂꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯣ ꯑꯥꯏꯖꯤꯌꯥꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯃꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯃꯥꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯇꯧꯕ ꯑꯁꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯂꯤꯕ ꯊꯕꯛ ꯑꯁꯤ ꯁꯦꯝ ꯋꯤꯜꯁꯟꯅ ꯑꯗꯣꯝꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯕꯨ ꯁꯥꯎꯔꯤꯕꯁꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯀꯌꯥ ꯑꯃ ꯑꯗꯣꯝꯒꯤ ꯏꯊꯛꯇ ꯆꯠꯊꯈꯤ ꯍꯥꯏꯕ ꯑꯗꯨꯒꯤꯗꯃꯛꯇꯔꯥ ꯑꯥꯏꯖꯤꯌꯥꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯊꯦꯗꯤꯌꯁ ꯊꯟꯗꯔꯕꯣꯜ ꯔꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯐꯕ ꯃꯤ ꯅꯠꯇꯦ ꯃꯥꯅ ꯇꯧꯈꯤꯕ ꯇꯝꯊꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯂꯣꯏꯅ ꯈꯪꯅꯔꯤꯕ ꯉꯥꯛꯇꯅꯤ ꯁꯦꯝ ꯋꯤꯜꯁꯟꯅ ꯍꯣꯏ ꯆꯨꯝꯃꯤ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯃꯑꯣꯡ ꯃꯇꯧ ꯈꯨꯗꯤꯡꯃꯛ ꯑꯩꯅꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯑꯩꯕꯨꯁꯨ ꯃꯥꯅ ꯖꯦꯜꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤꯕꯅꯤ ꯁ꯭ꯇꯤꯞ ꯔꯣꯖꯔ ꯑꯃꯗꯤ ꯅꯇꯥꯁꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯁꯥꯊꯤꯔꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯕ꯭ꯔꯨꯁ ꯕꯦꯅꯔꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ
ꯑꯥꯏꯖꯤꯌꯥꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯒ ꯂꯣꯏꯅꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯅꯪ ꯁꯦꯝ ꯁꯥꯔꯤꯕꯅꯣ ꯃꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯨꯕ ꯇꯥꯔꯕꯗꯤ ꯃꯤꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯗꯨꯅ ꯆꯠꯃꯤꯟꯅꯩ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯍꯥꯏꯅꯈꯤꯅꯤ ꯅꯪꯒꯤ ꯊꯕꯛꯇꯤ ꯒꯚꯔꯟꯃꯦꯟꯠꯒ ꯄꯨꯟꯕꯗꯨ ꯅꯠꯇꯦ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯁꯦꯝ ꯋꯤꯜꯁꯟꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯊꯕꯛꯁꯤꯡ ꯇꯧꯔꯤꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯦꯞꯇꯅ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯕꯨ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯑꯣꯏꯔꯒꯗꯤ ꯊꯦꯗꯤꯌꯁ ꯔꯣꯁ ꯍꯥꯏꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯤꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯏꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯕꯅꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯇꯧꯔꯣꯏ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯒꯗꯕꯅꯤ ꯋꯥꯏꯠ ꯍꯥꯎꯁꯇ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯑꯣꯐꯤꯁꯇ ꯑꯩꯒꯤ ꯃꯤ ꯑꯃ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯊꯦꯗꯤꯌꯁ ꯔꯣꯁꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯇꯪ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯀꯅꯤ ꯃꯍꯥꯛꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯀꯌꯥ ꯑꯃ ꯆꯠꯊꯗꯨꯅ ꯑꯗꯣꯝꯕꯨ ꯑꯣꯠ ꯅꯩꯈꯤꯕꯗꯣ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯒꯗꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤ ꯑꯥꯏꯖꯤꯌꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯊꯦꯝꯂꯒ ꯅꯪꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯦꯗꯅ ꯁꯦꯝ ꯋꯤꯜꯁꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯑꯗꯣꯝꯅ ꯈꯟꯈꯤꯅꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯉꯣꯟꯗ ꯅꯪ ꯊꯥꯖꯕ ꯊꯝꯕꯤꯒꯗꯕꯅꯤ ꯊꯦꯗꯤꯌꯁ ꯔꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯟꯅꯗꯒꯤꯁꯨ ꯈꯪꯉꯤ ꯇꯧꯕꯇꯕꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯍꯥꯏꯕꯁꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯥꯏꯖꯤꯌꯥꯅ ꯅꯪꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯤꯅ ꯄꯥꯝꯂꯤꯕ ꯋꯥꯐꯝꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯤꯁꯇꯔ ꯁꯦꯝ ꯋꯤꯜꯁꯟ ꯈꯨꯝꯃꯤ ꯑꯩ ꯑꯃꯗꯤ ꯋꯥꯀꯤꯟꯕꯨ ꯋꯥꯏꯠ ꯍꯥꯎꯁꯇ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯕꯥꯔꯇꯣꯟ ꯇꯧꯔꯛꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯨꯝꯈꯤꯕꯅꯤ ꯌꯥꯅꯕꯝꯒꯤ ꯃꯈꯥꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ ꯃꯗꯨꯗꯤ ꯑꯗꯣꯝꯕꯨꯁꯨ ꯋꯥꯏꯠ ꯍꯥꯎꯁꯇ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯏꯟꯚꯤꯇꯦꯁꯟ ꯊꯥꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯋꯥꯐꯝꯁꯤꯗ ꯇꯥꯕꯗ ꯑꯥꯏꯖꯤꯌꯥꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯉꯛ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯀꯩꯗꯧꯅꯨꯡꯗ ꯋꯥꯏꯠ ꯍꯥꯎꯁꯇ ꯂꯥꯛꯄ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯁꯦꯝ ꯋꯤꯜꯁꯟꯅ ꯌꯥꯝꯅ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯑꯗꯣꯝꯅ ꯋꯥꯏꯠ ꯍꯥꯎꯁꯇ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯥꯏꯖꯤꯌꯥꯁꯤ ꯃꯥꯒꯤ ꯋꯥꯁꯤ ꯀꯟꯊꯠꯄ ꯉꯝꯗ꯭ꯔꯦ ꯁꯦꯝ ꯋꯤꯜꯁꯟ ꯃꯈꯥ ꯇꯥꯔꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯋꯥꯏꯠ ꯍꯥꯎꯁꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯅ ꯁꯦꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯨꯠ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯒꯦ ꯃꯁꯤꯗ ꯑꯥꯏꯖꯤꯌꯥꯅ ꯍꯥꯟꯅꯗꯒꯤ ꯑꯩꯒꯤ ꯁꯨꯠ ꯂꯩꯖꯩ ꯃꯁꯤꯗꯒꯤ ꯁꯦꯝ ꯋꯤꯜꯁꯟꯅ ꯅꯣꯛꯇꯨꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯣꯝꯅ ꯅꯍꯥꯟꯃꯈꯩ ꯇ꯭ꯔꯦꯛ ꯁꯨꯠ ꯁꯦꯠꯇꯨꯅ ꯏꯃꯟ ꯃꯜꯂꯒ ꯂꯩꯕꯤꯔꯤꯕꯅꯣ ꯅꯣꯡꯃꯇꯁꯨ ꯀꯣꯠ ꯁꯨꯠ ꯂꯤꯠꯇꯨꯅ ꯅꯥꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯇꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤ ꯃꯇꯨꯡꯗ ꯁꯦꯝ ꯋꯤꯜꯁꯟ ꯋꯥꯀꯤꯟ ꯇꯣꯔꯤꯁ ꯑꯃꯗꯤ ꯑꯥꯏꯖꯤꯌꯥ ꯕ꯭ꯔꯦꯗꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯂꯤꯃꯣ ꯀꯥꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯣꯡꯗꯨꯅ ꯋꯥꯏꯠ ꯍꯥꯎꯁꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯁꯦꯝ ꯋꯤꯜꯁꯟ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯑꯥꯏꯖꯤꯌꯥꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯥ ꯅꯥꯟꯕ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯁꯨꯠ ꯑꯁꯤꯒ ꯃꯥꯒꯁꯤ ꯀꯌꯥꯗ ꯆꯥꯟꯅꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯊꯥꯒꯠꯇꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯥꯏꯖꯤꯌꯥ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯉꯁꯤ ꯑꯩꯅ ꯂꯤꯠꯂꯤꯕ ꯁꯨꯠ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯁꯨꯠꯅꯤ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯂꯩꯕꯤꯔꯝꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅꯁꯨ ꯅꯣꯛꯅꯔꯤ ꯑꯁꯨꯝꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯍꯧꯖꯤꯛ ꯋꯥꯏꯠ ꯍꯥꯎꯁ ꯌꯧꯔꯦ ꯐꯣꯇꯣꯒ꯭ꯔꯥꯐꯔꯁꯤꯡꯁꯤꯅ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯅꯕꯒ ꯂꯣꯏꯅꯅ ꯐꯣꯇꯣꯁꯤꯡ ꯀꯥꯞꯂꯤ ꯃꯁꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯋꯥꯏꯠ ꯍꯥꯎꯁꯀꯤ ꯃꯅꯨꯡꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯅꯨꯡꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯋꯥꯔꯜꯒꯤ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯂꯤꯗꯔ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤ ꯇꯟꯖꯥꯁꯤꯗ ꯋꯥꯀꯤꯟꯅ ꯁꯦꯜꯐꯤ ꯑꯃꯇꯪ ꯀꯥꯞꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯎꯈ꯭ꯔꯕ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯕ ꯁ꯭ꯀ꯭ꯔꯤꯟ ꯑꯁꯤꯗꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅꯁꯨ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯂꯦꯂꯥ ꯇꯦꯂꯔ ꯍꯥꯏꯔꯤꯕꯤ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯨꯄꯤ ꯑꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯦꯝ ꯋꯤꯜꯁꯟꯕꯨ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯀꯧꯔꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯔꯦ ꯃꯁꯤꯗꯒꯤ ꯋꯥꯀꯤꯟ ꯑꯃꯗꯤ ꯑꯥꯏꯖꯤꯌꯥꯕꯨ ꯊꯝꯂꯝꯂꯒ ꯁꯦꯝ ꯋꯤꯜꯁꯟ ꯑꯁꯤ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯥ ꯆꯪꯂꯛꯄ ꯎꯕꯗ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯃꯅꯨꯡꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯣꯛꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ ꯊꯦꯗꯤꯌꯁ ꯔꯣꯁꯅ ꯋꯥꯏꯠ ꯍꯥꯎꯁꯇ ꯑꯗꯣꯝꯅ ꯂꯥꯛꯄꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯦꯛꯁꯤꯀꯣꯗ ꯑꯗꯣꯝꯅ ꯃꯤꯁꯟ ꯆꯪꯕꯤꯗꯨꯅ ꯄꯦꯀꯦꯖ ꯑꯗꯨꯕꯨ ꯐꯪꯍꯟꯕꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯂꯤꯕ ꯇ꯭ꯔꯤꯇꯤ ꯑꯁꯤꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯄꯦꯀꯦꯖ ꯑꯗꯨ ꯐꯪꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅꯃꯛ ꯗꯔꯀꯥꯔ ꯂꯩ ꯅꯪꯅ ꯆꯠꯊꯔꯛꯂꯤꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯅꯤꯡꯗꯨꯅ ꯃꯐꯝꯁꯤꯗ ꯀꯧꯕꯅꯤ ꯃꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯁꯦꯝ ꯋꯤꯜꯁꯟ ꯅꯪ ꯑꯁꯦ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯂꯤꯗꯔ ꯑꯣꯏꯔꯒ ꯑꯃꯨꯛ ꯅꯧꯅ ꯑꯦꯚꯦꯟꯖꯔꯁꯀꯤ ꯒ꯭ꯔꯨꯞ ꯁꯦꯝꯒꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯝ ꯋꯤꯜꯁꯟ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯁꯥꯔ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯩ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦ ꯁꯨꯀꯣꯕꯤꯌꯥ ꯑꯦꯀꯣꯔꯗꯀꯤ ꯃꯈꯥꯗ ꯑꯗꯣꯝ ꯏꯁꯥꯃꯛꯅ ꯑꯦꯚꯦꯟꯖꯔꯁꯄꯨ ꯇꯣꯈꯥꯏ ꯊꯨꯒꯥꯏꯕꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯦꯚꯦꯟꯖꯔꯁ ꯇꯤꯝ ꯁꯦꯝꯒꯠꯅꯕ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯑꯩ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯖꯩ ꯊꯦꯗꯤꯌꯁ ꯔꯣꯁꯅ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯃꯦꯔꯤꯀꯥ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯀꯤ ꯗꯥꯏꯇ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯊꯛꯇ ꯂꯩꯔꯕꯅꯤ ꯉꯁꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯐꯪꯖꯔꯤꯕꯁꯦ ꯑꯦꯚꯦꯟꯖꯔꯁ ꯇꯤꯝꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯂꯩꯔꯝꯗꯕ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯔꯝꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯦꯚꯦꯟꯖꯔꯁ ꯇꯤꯝ ꯁꯦꯝꯒꯠꯅꯕꯒꯤ ꯋꯥꯐꯝꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤꯅꯤ ꯁꯦꯝ ꯋꯤꯜꯁꯟꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯃꯔꯩ ꯌꯦꯠꯅꯔꯛꯇꯨꯅ ꯈꯟꯅꯔꯛꯂꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯝꯗꯧꯕ ꯃꯤꯁꯇꯔ ꯊꯦꯗꯤꯌꯁ ꯔꯣꯁꯅ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤ ꯐꯝꯃꯤꯟꯅꯗꯨꯅ ꯄꯥꯝꯕꯩ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯃꯤꯟꯅꯒꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯦꯚꯦꯟꯖꯔꯁ ꯇꯤꯝ ꯁꯦꯝꯒꯠꯄꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯗꯕ ꯏꯌꯥꯃꯛ ꯌꯥꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯊꯦꯗꯤꯌꯁ ꯔꯣꯁ ꯑꯁꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯦꯝ ꯋꯤꯜꯁꯟ ꯑꯁꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯑꯃꯗꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯦꯗꯤꯌꯁ ꯔꯣꯁꯅ ꯊꯣꯛꯂꯛꯇꯨꯅ ꯖꯄꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯖꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯁꯦꯝ ꯋꯤꯜꯁꯟꯒ ꯃꯥꯒꯁꯨ ꯎꯅꯍꯟꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯦ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯐꯣꯇꯣꯁꯨ ꯀꯥꯞꯃꯤꯟꯅꯔꯤ ꯑꯣꯖꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯊꯦꯗꯤꯌꯁ ꯔꯣꯁꯅ ꯍꯥꯏꯔꯛꯏ ꯁꯦꯝ ꯃꯥꯒꯁꯨ ꯅꯪꯅ ꯇꯤꯟꯅꯒꯗꯕꯅꯤ ꯃꯥꯒ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯕ ꯇꯥꯔꯕꯗꯤ ꯇꯨꯡꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯃ ꯁꯦꯝꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕꯤ ꯂꯦꯂꯥ ꯇꯦꯂꯔ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯁꯦꯝ ꯋꯤꯜꯁꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤ
윌슨 하이리 이캉 캉우드나 이건데 에벤저스 팀 셈갓나버기다막도 오퍼를 마 피실라비버시 아이 얌나가기 마스데 렐라나 마스기 고동차바 오퍼세 낭 렘나 망한간 마스기 마퉁다 리더 푸르막 뿔라바 카하마다 무글라글레 프레시덴나 낭고나 카리 하이렉포나 하이드나 와킨 항리 마스다 셈 윌슨나 아묵 나우나 에벤저스 팀 셈갓나버기다막다 하이리 마시 와펌 스타브도 와킨 딩각 범디 하우든 픽 탄그레 아두고 만 하이리 아두데 호직 판타바 도우드나 에벤저스 팀 셈갓나바 타우르시 셈 윌슨 코미 오이 와펌 시부디 얌나 하라우닝가니 तबुदु नंगना खंगदबदी अखोइना अनो वेवेंजर्स टीम सेमगल उबतारबदी सोइद्रमकी प्रेसिडेंट नि मखादा लेरगा थबक तौगदरिबनी हाइबिसिमदी नंगना खंगु प्रेसिडेंट टेडियस रोस ना मया मांगस थलक्तन वांगांगली माना लेबली मफमसी मिंगसेल ना लोइन कोइसिली अदुगा माबु कोइसिली मिंगसेल सि डिस्प्ले मखलमसु ओइरिबन माना आइरी वालगी लेबाक पुंबगी मगुल लेरबा लीडर सिंग बोइना मफमसते कौदुना करिगुम खनदबा यादबा मरम ममगी दमकता मीटिंग पांगथोलिबनी इंडियन ओसिनदा सेलेस्टियल आइलैंड हाइर खंगनरिबा चावरब मफम अम थोललिबा सिगी मरमदा मयामना खंगनरबा वाफमनी मयामदा भाबताना हाइजरमगे सेलेस्टियल आइलैंड हाइरिबा सिगी मरमदा इन ममांगदसु पंजखरबनी तियामत कौबा यामना चावरब सेलेस्टियल अमना इंडियन ओसिनगी मनुंगदगी थोलकपा मतमदा इटरनल सी सुपर हीरो कांगबुना माबु हाथोखिदुना मपुंग फाना थोकपा ngamdana सिखिबनी मदुदगी हाइरिबा मफम सी चावरब चिंगदुम अमगुम इसिंग मनुंगदगी इनखत्तुना लैखरे मसिबुनी सेलेस्टियल आइलैंड हाइना खंगनरिबसी प्रेसिडेंट मखातारी मसिगी आइलैंड से हेक थोलखरबा मतुंगदगी पृथ्वीगी लेबा क्याना मसिगी मपु ओइननबगीदमक्ति यामना कन मुनरिबनी मफमसदगी फंगलिबा खनिगी पोथोकसिंगी मपु ओइननबगीदमक्ता रिसर्च सेंटर क्यामसु हांगनरिबनी मतम कुइना साइंटिस्ट सिंगना मफमसिगी मरमदा थिगलबा मतुंगदा यामना तांगना फंगबा धातु मखलमा लई हाइबसे एखोइना खंगले मसिगी धातु मखलसिना पृथ्वीगी मसक मतौबु होंगनबा ngamgadoribani mang ताहनबदबु ओइगेरा नत्रगना ngak senbagi thabaktabu ओइगेरा मसिगी धातु मखलसिना अतुकी मति कानबा पीगदौरी अदुगा यामना ngakliबा वाफमदी वाइब्रेनियम हारिबा धातु मखलसिदगिसु हेना शक्ति लेबा धातु मोइरमले अदुगा मयामना खंगदबदी वाइब्रेनियम हारिबसिदी सुकनगी वाकांडा हाइबा लमसना कंट्रोल पुंबा पाइसिनख्रे तबुदबु सेलेस्टियल आइलैंडगी फंगलिबा धातु मखलसिदी हौजिक फावदा मपु हाइबदु लेत्रिबनी अदुगा हारिबा शक्ति लेबा धातु सिगी ममिंग एडमेंटियम हाइना कौवी मसी हारिदुना स्क्रीन असिदा एडमेंटियम हारिबा धातु मखलसिबु मयामदु उथोले प्रेसिडेंट मखातारी धातु मखलसिगी इहान हानबा अमदी अमत ngairaba रिफाइन सैंपल अदो टेररिस्ट कांगबु खरना जापान दगी हुरामदुना पुखिबनी तबुदुबु लाइबु फरिबदी मदुगी हुरामदुना पुखरबा सैंपल अदो अमुक नौना खै खुतमु फंगबसु ngamle मदुबु सेफ ओइगदबा मफम अमदा खन हुजिक थमली हारिबा ममल तांगलबा धातुगी सैंपल असिबु अमुक नौना फंगबा ngamjariबसे मफमसदा मियो एनी खक यावरी मखोगी मपानदगी हुदुनु पुखरबा सैंपल अदुबु अमु हन्ना फंगबा ngamjariबनी मदुदि अतै कनासु नते वाकिन टोरीस अमदि एखोगी कैप्टन अमेरिका वरिबा सैम विल्सन मखोयनी मपानदगी अमु हन्ना फंगबा ngamjabani असुम हारिपद मफमसदा लेरिबा मयामसना खुबाक हौना हौना खुनारी प्रेसिडेंट मखातारी सेलेस्टियल आइलैंड हाइना खंगदरिबा मफमसदगी फंगलिबा एडवेंटियम गी धातु मखलसे पृथ्वीगी लेबाकसिंग अमतोयना चप मानना पुनसिलगा धातु मखलसिबु सुंगदोकमिनगनी अदुगा फंगलिबा पोथोकदुबु सरुक चप मानना लेबाक पुंबदि यनथोकनी अदु एरगदि धातु सिबु मुनादुना खन्ना चिनबगी थौदोकसु थोकलरोय असुना हाइरिङै मफमसदा इसै अमा खोंगलपगी मखोल तारे मसदगी फमदुन लेरमलिबा आइजिया ब्रेडली हारिबु नुपास हौगलले सेक्युरिटी नुपा अमा संगसलक्तनो माबु फमननबगी नक्ता हाइरुले अदुगदि आइजियाना सेक्युरिटी नुपासदगी नोंगै मुल्लो मतुंगदा माबु पाइरगा लंथोकरे नोंगैसनि प्रेसिडेंट कापसिलगले अदु मिंगसेलना खादुन लेबनिना प्रेसिडेंट दि पालहौद्रे तबुदु मिंगसेल दि लोइना काय मागी मतौसु उदे सेमुल सन सुंगकदु लोइरे असुम तौदनबगी तमक्ता लावी अदुबु तादे यामथुनि सेंसिलक्तनो मागी नोंगैसु फाइल अदु आइजियाना सेमिंगक्समदा पाइरन लंगलपदा मा फुजिनदुना ताय तंजासदा होलिसदा लेरिबा तोप सिक्युरिटी कांगबु खरसु नोंगै सतोक्तुना प्रेसिडेंट बु हाननबगी दमक्ता होनरले लेला हरिबि नुपिसनो माबु कोनसिनदुना सेब ओइगदबु काहामदा पुसिली अदुगु मफमसदा प्रेसिडेंट नि सिक्युरिटी ओइबि रुट बेड सेटअप को विनुपिमसु यावरिबनी महागसे ब्लैक विडो मनी मरमदना फाइटिंग स्किल अदु किमिति हाइबि नुपि मनी प्रेसिडेंट नोंगै कापना होनरलिबा सिक्युरिटी सिंगसु माना फुखरे जापान की प्राइम मिनिस्टर ओजाकी हरमु नुपासिदसु सिक्युरिटी नुपा मना नोंगैना कापना होनरक मतमदा सेमुलसन चंगसिलक्तरो माबु फुखरे अदुगा तंजासदा सिक्युरिटी नुपा मना मु लेबा अमगी लीडर मु नोंगैना कापना होनरक तंजासदा वाकिन चंगसिलक्तरो नुपासिबुसु फुधग्रे आइजिया ब्रेडली हरिबु नुपासी सिक्युरिटी सिंगबु फुरमनगा मफमसदगी नानथोक्तुन सेली तंजासदा रुट बेड सेटअप हरिबु नुपिसना माबु नोंगैना कापके तवि अदुबु सेमुलसन प्लेट अमा लंगतुन मागी नोंगैसदा थाबदगी नोंगै कापना हौद्रे अदुना आइजिया सि मफमसदगी नानथोक्तुन सेनख्रे अदुबु माबु फाननबगीदमक्ता सेमुलसन तानरलिबनी मतिक चान नोंगै पाइरबा सिक्युरिटी क्याम सु मफमसदि चंगसिलली सिक्युरिटी सिंगसना आइजिया दु नोंगै कापसिलाई अदुबु अफंग पोचै क्याम थाजिलमनगा बिल्डिंग सिगी चोंगथदुना माक्सेनख्रे अदुबु सेमुलसन माबु हनबलितना फाननबगीदमक्ता तानरलिबनी सेनबलेबनदबगीदमक्ता सु सेमना कन लाउरिबनी हौजाइक मफमसदा पुलिस की गाड़ी क्याम सु योक्सिलले मथक्तना हेलीकॉप्टर पाइसिललिबनी आइजियागी सेनफम मफम खुदिमक्ता सिंगामनो पुलिसिंग कोइसिनख्रे मतौसुना मसिंगामनो पुलिसिंग थोमजिलक्तुना मागी सेनफम लंबी मता लेखिद्रे अदुगु सेमुलसन सु मफमसदा योक्सिलले तबुदु मतांगसिंग ngakli wafamdi ngasaidagi tawriba thabak si aijia masana bhap taramdre mana hairei karino huje engona tawriba sibu semulsan komi tawriba si karino haibse aisu khangde तबुदु अदोमना सियननब होनरिबदु लेपियु
माबू फाननबगीदमक्ता मसिंग यामनो पुलिसिंग लोइन क्वेश्चन लाइख्रे आइजान कप्तुना हाइरे हंदक्ता वाना फंगजरिबा आइगी निंग तंबा सिबो अमुक मांगहनबदे पामदे मसदा सेमुलसनना करिगुम्बा दोमना सियनबा तारगदी थवाइ फाव मांगबा यारिबनी मरमदुना आइना हाइजरिबसिनी सानबिदुना दोमना पुलिसता सरेंडर तौबियु मस्तिगी आइजिया सि ममितगी मपि तादुना कप्पगा लोइनाना मखुत थांगतुना लेख्रे हौजे पुलिसिंग संगसिलक्तुना माबू नमसिनदुना फाइ आइजियाना कप्तुना हाइरी आइना सेलिबा फिरोल सिददी मोलहनबिगनु मसे आइगी नुपिना पामजना आइगोना पिरमबनी मतौसुना आइजिया सि पुलिसिंग फादुना मफमस्तिगी पुख्रे तौरिबा थौंगिसदा सेमुलसन सुंगक्तुना लेहोरिबनी हाइबदि आइजियाना ngasaiदगी तौरमनिबसिंग असि मामा साबंगना फाव करिनो हाइबसि खंगजबा नते हाइबदि कनागुममना मागी माइंड कंट्रोल तौसिलगा तमथिरबा थबक असि पांगथोहनखिबनी हाइबसि फिल्म सि येंलिबा खोनसु भाब तारे मसी मुतुंग सेमुलसन असि प्रेसिडेंट मीटिंग तौरिबा कास्ते यामना फिंगना संगसिलगली सेक्युरिटी नुपा हमना माबु संगबियारो हेरे अदबु इनथोलनगा मा यामना फिंगना संगसिलगलिबनी मफमसदा लेरंबा सेक्युरिटी गी मियोइसिंग खुदिंगना माबु संगदरमगिदमक्ता हाइ अदबु माना ताबा तौदना प्रेसिडेंट लेरिबा कास्ते संगसिनद्रे हौजेक थेडियस रोसना मांगोंदा थिंगबा पिगनु संगहलउ हाइरकपदगी माबु फाननबा होनरमलिबसिंग सिलोइना थोखरे मफमसदा लेरमलिबा मिसिंग लोइना थोखरो सेमुलसन गे खोयनि खगवारी सानगे हाइरकपदगी मैम पुन थोंगनग्रे प्रेसिडेंट हाइरई आइबो हाननबगिदमक्ता अटैक तौरकपसे हंदकिसना हानबनते अदुगा हौजिक कासी मनुंगदा रूट बेट सेराब हारिबि नुपि संगसिलगले सेमुलसन दि माबु थोखिनबगिदमक्ता हाइ अदु प्रेसिडेंटना महाक्ति मफमसदा दुम लेंगना लाइगनी मागी ममिंग रूट बेट सेराब कौबनी आइगी सेक्युरिटी एडवाइजर ओइरिबा मिसगदुनी मैम भाप ताना भाईजरमगे रूट बेट सेराब हारिबि नुपि सि ब्लैक विडो ओइबि नुपि मनी नाताशा रोमेनो हारिबि ब्लैक विडो ओइबि नुपि दुगा महाकसिगा टीम अमतोइना ट्रेनिंग तौमिनरखिबनी हाइबदि रेड रूम हाइना खंगनरिबा दुदगी ट्रेनिंग फंगलखिबि नुपि मनी मरमदुना महाकसि यामना फाइटिंग स्किल हाइ 2021 दा रिलीज तौखिबा ब्लैक विडो हाइबा फिल्म अदु येंबिरगदी ब्लैक विडो हाइबसि करिनो अमदि रेड रूम हाइबसिना करिनो हाइबसि सोइद्रमकी भाप ताबिगनी हौजेक सेमुलसन हाइरी आइजियाना असिगुम फत्तब थबकसिंग सि कैदुंगदा तौरोय अदु बेट सेरामना येतुना हाइरी नंग तौरोय हेन खलिबा थबक अदुमक मान सथरलबनी सेमुलसनना कनागुम्बा मना मागी माइंड कंट्रोल तौसिलगा थबकसिंग सु मंगोना तौहनखिबगी फिबा माली मसिदा सेरामना साउदुन खुमलै नंगना माबु कनखनबा होनरिबा करिगिनो मयाम मांगमक्तदनी प्रेसिडेंट बुमान हातनबा होनरिबदु सेमुलसनना थोलिबा थकदो सिगी मरमदा चुम्बा करिनो हाइबा खोना हुजि फाव खंग्री मरमदना मसिबु थिगतनबगिदमक्ता आइंगोंदा यावदु पिबियु असुनो खोइनि सि यामना कन मरे यनरकपसिदा प्रेसिडेंटना यनरिबिसि तोकनबगिदमक्ता खामजिली सेरामना मखातारई आइजिया थारगा मखोइ मी मंगानी सारबो हातनबा होनरमलिबदु अतै मेंबर सिंग अदु सीक्रेट एजेंट मिलिटरी दा थबक तौबा मियोय ngaktani मरमदुनदी मसि हाना फजन प्लान तौरबा टेररिस्ट अटैक अमनि हाइबसे खोना खंगलबनी नुंगै कापतिंगी ममांगदे इसै मा थारकिबदो अटैक तौरो हाइबगी इंगित पिरक सोइदन ओइरमगनी सेमुलसनना आइजिया मसामक तौरिबा थबक असे ज्ञान ताबा नते माना क्वेश्चन चेलम मुतुंगदा मान लेरि मुफम सि कदाइदनो हाइबा फाव खंजबा नते प्रेसिडेंटना सेम नंगना हाइबा पामलिबसि करिनो मसदे सेमना हिरमसि मतंगदा इबु फजन थिगरहनबियु मागी वाफम स्टारगा सेराब हाइबि नुपिस दि साउनिंग मुत लोइरे प्रेसिडेंट मखातारई नंगसे इबु हाननबा होननमलिबा बिसगदुगी मामानाबनी अदुगु मतौ करम नंगोंदा केस सिगी इन्वेस्टिगेशन तौहनगदरिबनो सेम खुमलै सार अदोम युमदि एकनबन संसिनबा ngamba हाइबदु ओइरमनी मरमदन मखाताना सोइद्रमकी अटैक तौरक यारिबनी मदुदगी ngakthokनबु थबकसिंग लौखतबा यारोय सेराबना खुमलै नंगना हाइरिबसि अखोइ लेरिबा इंटेलिजेंस अमदि डिफेंस विंग खुदिमंगना पांथोकपा ngamloidaba थबक अदु नंगना तोपतना पांथोकपा ngamगनी एसिरा सेमुलसन साउंड खुमलै आई खंगी आइजिया मराल सुलै लेरमलोय माना अदुम तौगनी हाइबसे इशुक थाजदे मसदा प्रेसिडेंटना आइजिया से नंगी याम लुनतिना मरुनी मागिदमक्ता नंगना क्याम वाजबनो हाइबसु आइना खंगी तबुदुबु केस सिगी मतंग नंगोंदा थिगल हलुबु तारबदि मयामना करी हाइकिनी कैप्टेन अमेरिका की ममानबना प्रेसिडेंट बु हानबा होनरे अदुगा केस सिबु थिगनबा होनरिबसिना कैप्टेन अमेरिका मसामंगनी मसी वाफमस्ता मयामना करी हाइकिनी हाइबदु नंगसु खल्लु सेमनाइरे आइजियाना लेबाक सिगिदमक्ता कथोक्तुन लाख्रबनी माखसे याम लेबाक निंबा लानमी अमनी असिगुम्बा मथोंग हुक्तबा तमथिरबा थबकसिबु माना करिगिदमक्ता तौगदरिबनो सरामना साउन हाइरे माना मसिगी थबकसि तौरिबगी मरम आई हाइगे ताव अखोई येकना बोइरबा लानमीसिंग मागिदी ममानबा ओइबा लानमीसिंगबु माना कल्लुबगिदमक्ता जेल दे सही 30 रोम लेखिबनी मागी मथक्ता एक्सपेरिमेंट क्याम सुसथखिबनी मरमदना माना साउबदगी लमन सिंगनबगिदमक्ता प्रेसिडेंट बु हानबगिदमक्ता थबकसिंग चथरिबनी हाइबसि मयक सेंगला वाफमनी सेमुलसन प्रेसिडेंट हाइरी सारना इंगोंदा हाइबिखिबा अनौबा एवेंजर्स टीम सेमगटपि वाफम अदुसु आइना पांथोकनबगिदमक्ता सेम सादुन लैजरिबनी सारना हेक हाइरपो वाफम खुदिमक तौननबगिदमक्ता सुई सेम सादुन लैजरबनी प्रेसिडेंट हाइरई आइना हाइदोखिबा मदुगी वाफम सिंगदो हौजिकति याररोय नंग खुसमनदुन चटपगी थबक हौजिकति लेपलनी नंगी नामानबा आइजियाना इंगोंदा अटैक चथरकपा मिकुप अदुदगी नंग खुसमनदुन चटपगी थबक सि लेपलगे हाइदुना इन वारेब लौखरबनी अदुगो माना साउंड खोंजेल वांखन हाइरई वाफमस्ता नंग मरै यतबना फगनी नंग तुमिना लेबना फगनी मरमदी नंग से स्टीव रोजर नते हाइबदी असेंग कैप्टेन अमेरिका अदु नते असुन हारकुद सेमुलसन सि वा मसेदम थंगांगदन तुमिना लेख्रे प्रेसिडेंट रूट सेराप तौनसिन हाइरई नंगना फरे हाइबा तौगदब थबकसिंग अदु लेपतना संसिलु अदुगो वाफम सिबु मखा सांगथहनदनबगिदमक तोहनगदबनी मरमदी पांथोकदरिबा ट्रीटीसदा वाफमसना अयेतप थोहनदनबगिदमक तोहनगदबनी सेमुलसन हाइरई सारना फोंदो पिरिबसिना ताकपदी अयेसे दरकार ओइद्रे हाइबा नत्रा मिस्टर प्रेसिडेंट मानी मदुमक चुमलो वाफमनी
ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯃꯨꯜꯁꯟ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯃꯁꯤꯕꯨ ꯀꯧꯏ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯗꯤ ꯅꯪꯅꯁꯨ ꯚꯥꯞ ꯇꯥꯕ ꯉꯝꯂꯣꯏ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯝꯃꯨꯜꯁꯟꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯀꯥꯁꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯂꯦꯂꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯅꯗꯤ ꯃꯥꯕꯨ ꯁꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯊꯦꯝꯖꯤꯜꯂꯤꯕꯅꯤ ꯁꯦꯝꯅ ꯍꯥꯏꯔꯤ ꯑꯥꯏꯖꯤꯌꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯣꯏ ꯃꯥꯕꯨ ꯀꯟꯅꯕ ꯑꯩꯅ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯀꯅꯤ ꯂꯦꯂꯥꯅ ꯍꯥꯏꯔꯛꯏ ꯌꯥꯔꯤꯕꯃꯈꯩ ꯅꯪꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯈꯟꯅꯕ ꯇꯧꯔꯣꯏꯗꯕꯅꯤ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯃꯔꯤ ꯊꯝꯂꯒ ꯑꯥꯏꯖꯤꯌꯥꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ ꯁꯦꯝꯅ ꯊꯤꯌꯦꯗꯔꯁ ꯔꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯐꯕ ꯃꯤ ꯅꯠꯇꯦ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤ ꯃꯃꯥꯡ ꯍꯪꯇꯛꯇꯒꯤ ꯃꯌꯥꯝꯅ ꯈꯪꯅꯗꯨꯅ ꯂꯥꯛꯂꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯒꯤ ꯑꯣꯏꯖꯕ ꯐꯪꯂꯣꯏ ꯈꯟꯕꯗꯒꯤ ꯑꯩꯕꯨꯁꯨ ꯃꯥꯅ ꯏꯟꯊꯣꯔꯛꯂꯦ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤꯕꯨ ꯅꯪꯅ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯠꯇ꯭ꯔꯒꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯕꯔꯥ ꯃꯁꯤꯗ ꯂꯦꯂꯥꯅ ꯅꯪꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯑꯁꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀ ꯅꯪꯒ ꯌꯦꯛꯅꯕ ꯑꯣꯟꯊꯣꯛꯅꯕ ꯅꯁꯥꯅ ꯍꯣꯠꯅꯖꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯡꯁꯤꯅ ꯊꯦꯝꯂꯒ ꯃꯔꯨꯞ ꯁꯥꯟꯅꯗꯨꯅ ꯅꯪꯅ ꯄꯥꯝꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯁꯦꯝꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯡꯊꯣꯛꯀꯅꯤ ꯃꯁꯤꯗ ꯂꯧꯅꯝ ꯅꯝꯊꯥꯛ ꯑꯃꯠꯇ ꯇꯧꯒꯗꯕ ꯂꯩꯇꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯊꯤꯌꯦꯗꯔꯁ ꯔꯣꯁ ꯑꯁꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯤ ꯈꯪꯍꯟꯕ ꯇꯧꯗꯅ ꯃꯥꯒꯤ ꯑꯔꯣꯟꯕ ꯇꯦꯕ꯭ꯂꯦꯠ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯆꯥꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯥꯏꯖꯤꯌꯥ ꯕ꯭ꯔꯦꯗꯂꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯖꯦꯂꯤꯁꯇꯨ ꯂꯩ ꯑꯗꯨꯒ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯃꯗ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯍꯥꯏ ꯑꯂꯔꯠꯇ ꯂꯩꯔꯦ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯑꯥꯏꯖꯤꯌꯥ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯔꯥꯜꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯁꯤꯕꯒꯤ ꯗꯟꯗꯤ ꯐꯥꯎꯕ ꯄꯤꯔꯕ ꯌꯥꯔꯤ ꯍꯥꯏꯗꯨꯅ ꯄꯥꯎꯒꯤ ꯂꯤꯈꯨꯜ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ ꯖꯦꯂꯤꯁꯇ ꯑꯥꯔꯃꯤ ꯅꯨꯄꯥ ꯑꯃꯅ ꯁꯦꯝꯕꯨ ꯄꯨꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 5ꯒꯤ ꯃꯇꯝꯗꯒꯤ ꯍꯦꯟꯅ ꯂꯧꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯈꯪꯈꯤꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯒꯤ ꯊꯕꯛ ꯐꯥꯎꯕ ꯇꯠꯄ ꯌꯥꯔꯤꯕꯅꯤ ꯁꯦꯝꯅ ꯃꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤ ꯍꯦꯟꯁꯦꯛꯁꯨ ꯇꯧꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯝ ꯋꯤꯜꯁꯟ ꯑꯃꯗꯤ ꯑꯥꯏꯖꯤꯌꯥ ꯕ꯭ꯔꯦꯗꯂꯤ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯧꯖꯤꯛ ꯑꯥꯏꯖꯤꯌꯥꯁꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯏ ꯑꯗꯨꯒ ꯃꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅꯁꯨ ꯀꯞꯂꯤ ꯁꯦꯝꯅ ꯍꯥꯏꯔꯛꯏ ꯑꯥꯏꯖꯤꯌꯥ ꯑꯩꯒꯤ ꯃꯤꯠꯇ ꯌꯦꯡꯂꯒ ꯅꯪꯅ ꯍꯥꯏꯌꯨ ꯑꯁꯦꯡꯕꯃꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯥꯏꯖꯤꯌꯥꯅ ꯀꯞꯇꯨꯅ ꯑꯩꯅ ꯑꯁꯦꯡꯕꯃꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕ ꯂꯩꯇꯦ ꯁꯦꯝꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕꯅꯣ ꯑꯥꯏꯖꯤꯌꯥꯅ ꯃꯗꯨꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯁꯦꯝ ꯋꯤꯜꯁꯟꯅ ꯑꯩ ꯏꯁꯥ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯍꯥꯏꯔꯒ ꯋꯥꯐꯝ ꯑꯗꯨ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯅꯁꯨ ꯊꯥꯖꯒꯗꯕ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯀꯣꯛꯇ ꯅꯤꯡꯁꯤꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯑꯥꯏꯖꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯕꯨ ꯐꯖꯅ ꯀꯣꯠ ꯁꯨꯠ ꯂꯤꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯤꯃꯣ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯏꯠ ꯍꯥꯎꯁꯇ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯦꯜꯐꯤ ꯀꯥꯞꯄꯗꯁꯨ ꯅꯤꯡꯁꯤꯡꯂꯤ ꯇꯟꯖꯥꯗꯨꯗ ꯑꯩꯒꯤ ꯐꯣꯟꯁꯨ ꯅꯤꯡꯊꯤꯅ ꯃꯊꯧ ꯇꯧ ꯍꯥꯏꯕ ꯌꯥꯗꯦ ꯃꯇꯨꯡꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯉꯥꯡꯕ ꯋꯥ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯔꯨꯝ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯂꯝꯄꯥꯛꯇ ꯌꯧꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯣ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯅꯤꯡꯁꯤꯡꯕ ꯑꯃꯠꯇ ꯊꯣꯛꯇꯦ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯁꯦꯝꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯥꯏꯖꯤꯌꯥꯅ ꯃꯈꯥ ꯇꯥꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯖꯔꯝꯕ ꯇꯥꯔꯕꯗꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯁꯦꯝꯅ ꯅꯠꯇꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯗꯣꯝꯒꯤ ꯑꯁꯣꯏꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯥꯏꯖꯤꯌꯥꯅ ꯁꯦꯝ ꯅꯪꯕꯨꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯤꯡꯁꯤꯟꯕ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗ ꯅꯪ ꯌꯥꯎꯁꯤꯜꯂꯛꯀꯅꯨ ꯑꯗꯨꯒ ꯃꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯇꯥꯔꯤꯕ ꯗꯁꯥꯁꯇꯒꯤ ꯅꯥꯟꯊꯣꯛꯆꯕ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯔꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯕꯒꯤ ꯗꯟꯗꯤ ꯐꯪꯂꯒꯗꯕꯅꯤ ꯁꯦꯝꯅ ꯑꯗꯣꯝꯅ ꯀꯩꯗꯧꯅꯨꯡꯗ ꯑꯗꯣꯝꯅ ꯈꯟꯈꯤꯅꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯣꯝꯕꯨ ꯑꯩꯅ ꯀꯟꯒꯅꯤ ꯃꯁꯤꯗꯒꯤ ꯑꯥꯏꯖꯤꯌꯥꯅ ꯁꯦꯝꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯒꯦ ꯃꯗꯨꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯝ ꯑꯁꯤ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯥꯏꯖꯤꯌꯥꯁꯤ ꯍꯧꯒꯠꯇꯨꯅ ꯆꯪꯈ꯭ꯔꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯁꯦꯝ ꯑꯁꯤꯁꯨ ꯖꯦꯜꯁꯇꯒꯤ ꯊꯣꯛꯂꯛꯂꯦ ꯃꯥꯅ ꯖꯦꯜ ꯃꯅꯨꯡꯗꯒꯤ ꯊꯣꯛꯈꯤꯕꯁꯤ ꯔꯨꯠ ꯁꯦꯔꯥꯎ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯥꯔꯃꯤ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯖꯦꯜ ꯃꯅꯨꯡꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯔꯦꯀꯣꯔꯗꯤꯡ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯎ ꯉꯁꯥꯏ ꯅꯪꯅ ꯁꯦꯝꯗ ꯇꯧꯁꯤꯟꯅꯕ ꯋꯥꯍꯩꯁꯤꯡ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗ ꯃꯥꯅ ꯖꯦꯜ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯝ ꯋꯤꯜꯁꯟꯅ ꯋꯥꯀꯤꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯇꯨꯅ ꯋꯥꯏꯠ ꯍꯥꯎꯁꯀꯤ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯆꯦꯛ ꯇꯧꯔꯒ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯐꯨꯇꯦꯖꯁꯤꯡ ꯆꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯋꯥꯀꯤꯟꯅ ꯐꯨꯇꯦꯖꯁꯤꯡ ꯑꯁꯤ ꯆꯦꯛ ꯇꯧꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯑꯥꯏꯖꯤꯌꯥꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯨ ꯑꯃꯠꯇ ꯎꯗꯦ ꯄꯨꯝꯅꯃꯛ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯣꯏꯅ ꯎꯏ ꯁꯦꯝꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯃꯊꯧ ꯇꯧꯗꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯇꯝꯃꯛꯏ ꯃꯁꯤꯗꯒꯤ ꯋꯥꯀꯤꯟꯅ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯉꯛꯄ ꯊꯧꯑꯣꯡ ꯑꯃ ꯎꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯥꯏꯖꯤꯌꯥꯒꯤ ꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯂꯥꯏꯠ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯟꯕ ꯎꯏ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯑꯇꯣꯞꯄ ꯁꯨꯇꯔꯁꯤꯡ ꯑꯁꯤꯒꯤ ꯐꯣꯟꯁꯤꯡꯁꯤꯁꯨ ꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯁ꯭ꯀ꯭ꯔꯤꯟꯒꯤ ꯂꯥꯏꯠ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯟꯕ ꯎꯏ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅꯁꯨ ꯈꯪꯂꯦ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯐꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯔꯨꯠ ꯁꯦꯔꯥꯞ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯅꯁꯨ CCTV ꯐꯨꯇꯦꯖꯁꯤꯡ ꯑꯁꯤꯗ ꯀꯔꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯆꯦꯛ ꯇꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯥꯅꯁꯨ ꯎꯔꯦ ꯑꯥꯏꯖꯤꯌꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯁꯨꯇꯔꯁꯤꯡꯒꯤ ꯐꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁ꯭ꯀ꯭ꯔꯤꯟꯒꯤ ꯂꯥꯏꯠꯁꯤꯡ ꯈꯞꯇꯨꯅ ꯉꯥꯜꯂꯤꯕꯁꯤ ꯃꯁꯤꯕꯨ ꯃꯥꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯁꯅ ꯀꯨꯄꯔ ꯀꯧꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯑꯃꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯑꯩ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯁꯅꯤ ꯃꯗꯨꯒꯤ ꯇꯝꯊꯤꯈ꯭ꯔꯕ ꯃꯤꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯗꯨ ꯖꯦꯜ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ ꯅꯨꯄꯥꯁꯤꯅ ꯈꯨꯝꯃꯤ ꯍꯣꯏ ꯁꯥꯔ ꯃꯥ ꯍꯧꯖꯤꯛ ꯀꯔꯤꯃꯠꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯩꯔꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯁꯅ ꯅꯪꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯥ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯎꯕ꯭ꯔꯥ ꯃꯤꯁꯇꯔ ꯀꯨꯄꯔꯅ ꯍꯣꯏ ꯁꯥꯔ ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯥ ꯂꯩꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯁꯤꯒꯤ ꯋꯥꯐꯝꯁꯤ ꯇꯥꯖꯔꯒ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯁ ꯑꯁꯤ ꯊꯃꯣꯏꯗ ꯄꯦꯟꯕꯁꯨ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡꯗ ꯃꯤ ꯀꯣꯏꯂꯩ ꯂꯩꯗꯨꯅꯁꯨ ꯌꯦꯡꯉꯤ
ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ Samuel Stearns ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ President Rossꯅ ꯐꯥꯖꯤꯜꯍꯟꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨꯅꯤ ꯖꯦꯜꯗ ꯂꯩꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯦꯛ ꯇꯧꯔꯤꯕꯁꯤ ꯅꯥꯀꯜ ꯑꯃꯗꯅ ꯁꯦꯝ ꯋꯤꯜꯁꯟꯒ ꯋꯥꯀꯤꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯗꯨ ꯂꯩ ꯁꯦꯝꯅ ꯍꯥꯏꯔꯤ ꯃꯦꯛꯁꯤꯀꯣꯗ ꯑꯩꯈꯣꯏꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯄꯦꯀꯦꯖ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯈꯤꯕꯅꯤ ꯑꯗꯨꯒ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯄꯦꯀꯦꯖ ꯑꯗꯨꯕꯨ ꯂꯩꯒꯗꯧꯔꯤꯕ ꯕꯥꯌꯔ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯃꯥꯡꯖꯧꯅꯅ ꯈꯪꯕꯒꯤ ꯋꯥꯐꯝ ꯃꯥꯜꯂꯤ ꯋꯥꯀꯤꯟꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯄꯦꯀꯦꯖ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯋꯥꯏꯠ ꯍꯥꯎꯁꯇ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯏꯟꯚꯤꯇꯦꯁꯟ ꯐꯪꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯥꯏꯖꯤꯌꯥꯕꯨ ꯁꯣꯏꯗꯅ ꯋꯥꯏꯠ ꯍꯥꯎꯁꯇ ꯄꯨꯒꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯁꯣꯏꯗꯅ ꯃꯥꯅ ꯈꯪꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯥꯏꯖꯤꯌꯥꯕꯨ ꯄ꯭ꯔꯦꯁꯤꯗꯦꯟꯗ ꯑꯦꯇꯦꯛ ꯇꯧꯍꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤꯕꯅꯤ ꯁꯦꯝꯅ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯣꯠꯅ ꯌꯦꯡꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯂꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯔꯨꯠ ꯕꯦꯠ ꯁꯦꯔꯥꯞ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯣꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯃꯔꯝꯗ ꯅꯪꯅ ꯊꯤꯒꯠꯇꯨꯅ ꯑꯩꯉꯣꯟꯗ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯄꯤꯔꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯈꯪꯍꯧꯗꯅ ꯁꯦꯝꯒꯤ ꯒꯥꯔꯤ ꯃꯃꯥꯡꯁꯤꯗ ꯂꯦꯞꯇꯨꯅ ꯅꯨꯄꯥ ꯑꯃꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯥꯏꯠ ꯋꯥꯏꯟꯗꯔ ꯍꯥꯏꯔꯤꯕ ꯁꯥꯔꯄꯦꯟ ꯒꯦꯡ ꯈꯨꯠꯄꯨꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯕ ꯃꯇꯨꯡꯗ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯂꯪꯁꯤꯜꯂꯛꯄꯗꯒꯤ ꯁꯦꯝꯒꯤ ꯀꯥꯔ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯄꯣꯛꯈꯥꯏꯔꯦ ꯃꯇꯥꯡꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯁꯦꯝ ꯋꯤꯜꯁꯟ ꯑꯁꯤ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯒ ꯁꯥꯏꯠ ꯋꯥꯏꯟꯗꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯅꯣꯡꯃꯩ ꯑꯦꯝ ꯂꯧꯗꯨꯅ ꯃꯩ ꯆꯥꯛꯂꯕ ꯀꯥꯔ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯃꯤꯁꯛ ꯑꯃꯗ ꯄꯥꯎ ꯄꯤꯗꯨꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯒꯤ ꯇꯤꯡꯈꯪ ꯑꯗꯨ ꯑꯩꯅ ꯂꯧꯊꯣꯛꯂꯕꯅꯤ ꯁꯦꯝ ꯋꯤꯜꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯠꯇꯣꯛꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯂꯦ ꯄꯟꯊꯗꯅ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯁꯤꯗꯁꯨ ꯃꯥꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯦ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯁꯦꯝꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯅꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯥꯏꯠ ꯇꯧꯅꯔꯦ ꯁꯥꯏꯠ ꯋꯥꯏꯟꯗꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯔꯥꯏꯕ ꯃꯤꯁꯛ ꯅꯠꯇꯦ ꯃꯥꯅ ꯑꯄꯤꯛꯄ ꯊꯥꯡꯁꯣꯔꯤꯁꯤꯡ ꯂꯪꯁꯤꯜꯂꯛꯄꯗꯒꯤ ꯁꯦꯝꯒꯤ ꯍꯛꯆꯥꯡ ꯆꯨꯔꯦ ꯑꯗꯨꯕꯨ ꯁꯦꯝꯅ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯅꯣꯡꯃꯩꯁꯨ ꯃꯨꯜꯂꯒ ꯀꯥꯎꯕ ꯃꯇꯝꯗ ꯃꯥ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯕꯨ ꯁꯦꯝꯃ ꯂꯣꯏꯅ ꯁꯤꯗꯣꯛꯇꯨꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯂꯥꯞꯅ ꯃꯐꯝꯁꯤꯗ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤ ꯑꯩꯒꯤ ꯒꯥꯔꯤ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯣꯏꯔꯝꯂꯣꯏ ꯕꯥꯌꯔ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒ ꯅꯪꯒ ꯀꯔꯤꯒꯨꯝꯕ ꯗꯤꯜ ꯑꯃ ꯁꯣꯏꯗꯅ ꯇꯧꯅꯔꯝꯒꯅꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯨ ꯃꯥꯅ ꯄꯥꯝꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯍꯪꯕ ꯄꯥꯝꯂꯤꯕꯁꯤ ꯍꯧꯖꯤꯛ ꯁꯥꯏꯠ ꯋꯥꯏꯟꯗꯔꯅ ꯍꯧꯒꯠꯂꯛꯇꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯤ ꯕꯥꯌꯔ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯁꯤ ꯒ꯭ꯔꯦꯅꯦꯗꯅ ꯑꯦꯇꯦꯛ ꯇꯧꯕꯗ ꯍꯤꯡꯍꯧꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯨꯠ ꯊꯥꯗꯨꯅ ꯑꯩꯉꯣꯟꯗ ꯐꯨꯕꯒꯤ ꯃꯍꯨꯠꯇ ꯋꯥꯍꯩꯅ ꯑꯣꯏꯅ ꯆꯕꯦꯡ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ 77% ꯒꯤ ꯆꯥꯟꯁꯇꯤ ꯆꯨꯝꯂꯕꯅꯤ ꯍꯥꯏꯔꯛꯈꯤꯕꯅꯤ ꯍꯣꯏꯅꯦ ꯃꯗꯨꯃꯛ ꯆꯨꯝꯅ ꯊꯣꯛꯂꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯌꯦꯞꯇꯨꯅ ꯌꯥꯎꯔꯤꯕ ꯅꯣꯡꯃꯩ ꯑꯃꯅ ꯑꯃꯨꯛ ꯀꯥꯞꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯦꯝ ꯑꯁꯤ ꯂꯣꯠꯇꯨꯅ ꯒꯥꯔꯤ ꯃꯔꯛꯁꯤꯗ ꯄꯥꯛꯊꯗꯨꯅ ꯆꯦꯜꯂꯤ ꯃꯥꯒꯤ ꯃꯁꯥꯗ ꯁꯣꯛꯄꯟ ꯀꯌꯥꯃꯁꯨ ꯌꯥꯎꯔꯦ ꯁꯥꯏꯠ ꯋꯥꯏꯟꯗꯔꯅ ꯇꯥꯟꯅꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯃꯆꯥ ꯑꯁꯤꯅ ꯊꯥꯖꯤꯜꯂꯝꯂꯒ ꯃꯐꯝ ꯑꯃꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯥꯏꯠ ꯋꯥꯏꯟꯗꯔꯅ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯍꯟꯖꯤꯜꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯦꯝ ꯂꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯕꯥꯌꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯀꯌꯥ ꯑꯣꯐꯔ ꯄꯤꯔꯛꯈꯤꯕꯅꯤ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯍꯥꯏꯕꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯔꯣꯏ ꯅꯪꯒꯤ ꯁꯨꯄꯔ ꯍꯤꯔꯣ ꯁꯨꯠ ꯑꯗꯨ ꯁꯦꯠꯇꯕ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯁꯛꯇꯤ ꯑꯃꯠꯇ ꯂꯩꯇꯦ ꯁꯨꯠ ꯑꯗꯨꯅ ꯅꯪꯒꯤ ꯃꯔꯨꯑꯣꯏꯕ ꯁꯛꯇꯤꯒꯤ ꯐꯪꯐꯝꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯁꯦꯝ ꯋꯤꯜꯁꯟꯅ ꯃꯉꯣꯟꯗ ꯊꯥꯡ ꯑꯃ ꯂꯪꯉꯛꯄꯗꯒꯤ ꯃꯥꯒꯤ ꯊꯕꯥꯛꯇ ꯌꯨꯈ꯭ꯔꯦ ꯑꯗꯨꯒ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯊꯕꯥꯛꯇ ꯀꯥꯎꯕꯗꯗꯤ ꯃꯥ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯦ ꯑꯗꯨꯒ ꯁꯦꯝꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯁꯨꯄꯔ ꯍꯤꯔꯣ ꯁꯨꯠ ꯑꯗꯨ ꯈꯛꯇꯅ ꯑꯩꯒꯤ ꯁꯛꯇꯤꯒꯤ ꯐꯪꯐꯝ ꯅꯠꯇꯦ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯁꯤꯅ ꯑꯩꯒꯤ ꯁꯛꯇꯤꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯃꯥꯏꯗ ꯊꯤꯟꯕꯗꯒꯤ ꯁꯥꯏꯠ ꯋꯥꯏꯟꯗꯔ ꯑꯁꯤ ꯋꯥꯟꯊꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯁꯥꯏꯠ ꯋꯥꯏꯟꯗꯔꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯦ ꯃꯁꯤꯕꯨ ꯁꯦꯝꯅ ꯄꯥꯏꯈꯠꯂꯦ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯐꯖꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯀꯦꯞꯇꯦꯟ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯁꯦꯝꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯝꯗꯅ ꯐꯣꯟ ꯑꯁꯤ ꯀꯛꯊꯠꯈ꯭ꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯎꯠꯂꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅꯤ ꯁꯥꯃꯨꯑꯦꯜ ꯁ꯭ꯇꯔꯟꯁ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯁꯦꯝ ꯋꯤꯜꯁꯟꯁꯨ ꯌꯥꯝꯅ ꯉꯛꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯋꯥꯏꯠ ꯍꯥꯎꯁꯇ ꯎꯠꯂꯛꯏ